ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯧꯁꯨ ꯅꯤꯡꯉꯣꯜꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯥꯏꯅꯨꯔꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯃꯄꯥꯝ ꯂꯝꯗꯝꯗ ꯂꯩꯔꯤꯉꯩ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯁꯪꯒꯥꯏꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯇꯥꯊꯤ ꯇꯥꯊꯤ ꯉꯥꯡꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤꯗꯤ ꯑꯩꯈꯣꯏ ꯂꯩ, ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ, ꯅꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯅꯤꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯀꯅꯤ꯫ ꯐꯅ ꯋꯥꯔꯕꯁꯨ ꯅꯨꯡꯉꯥꯏꯔꯕꯁꯨ ꯃꯅꯤꯡꯇꯝꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯒꯨꯝ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤꯕ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛ ꯀꯔꯤꯕꯨ ꯇꯝꯂꯤꯒꯕ? ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯅ ꯃꯥꯡꯈꯤꯅꯤ ꯍꯥꯏꯕꯁꯨ ꯉꯝꯗꯦ꯫ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯅꯤꯒꯤ ꯃꯈꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕꯤ ꯃꯍꯥꯛꯇꯨ ꯀꯔꯣꯝꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯈꯤꯕ ꯑꯉꯥꯎꯕ ꯅꯨꯡꯁꯤꯠꯅꯅꯣ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯅ ꯌꯨꯝꯕ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯈꯤ꯫ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯀꯨꯞꯅꯣꯝꯁꯤꯡ ꯑꯗꯨ ꯍꯩꯇ ꯍꯩꯇ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯖꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯖꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯛꯄꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯩꯔꯥ ꯂꯥꯡꯅꯕ ꯍꯥꯏꯗꯨꯅ ꯁꯅꯥꯄꯨꯡ ꯑꯗꯨꯕు ꯅꯤꯡꯊꯤꯅ ꯋꯥꯏꯔꯝ ꯇꯩꯊꯣꯛꯇꯨꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯐꯅꯦꯛ ꯐꯤꯗꯣꯟ ꯆꯤꯡꯈꯠꯇꯨꯅ ꯁꯅꯥꯄꯨꯡ ꯑꯗꯨꯗ ꯗꯨꯛ ꯃꯩꯔꯥ ꯂꯥꯡꯖꯔꯝꯃꯤ꯫ ꯍꯥꯗ ꯈꯨꯃꯟ ꯏꯄꯥ ꯏꯕꯨꯡꯉꯣ, ꯏꯄꯥꯅ ꯂꯥꯛꯄ ꯄꯨꯡꯐꯝ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯏꯄꯥꯅ ꯅꯆꯥꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯅꯧꯀꯣꯟꯕꯤꯌꯨꯀꯣ꯫ ꯅꯆꯥ ꯑꯩꯅ ꯏꯄꯥꯒꯤ ꯐꯤꯖꯤ ꯐꯤꯅꯥ ꯅꯦꯠꯈ꯭ꯔꯕꯁꯨ ꯊꯦꯡꯈ꯭ꯔꯕꯁꯨ ꯑꯄꯪꯕ ꯅꯆꯥꯅꯅ ꯑꯩꯅ ꯈꯟꯗꯨꯅ ꯑꯁꯣꯏ ꯑꯔꯥꯟ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯁꯟꯙ꯭ꯌꯥꯒꯤ ꯃꯩꯔꯥ ꯂꯥꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯣꯌꯨꯝꯕꯤ ꯑꯗꯨ ꯃꯥꯏ ꯅꯣꯟꯈꯠꯂꯛꯄ ꯃꯇꯝꯗ ꯍꯥꯏꯕꯤ ꯁꯅꯥꯅ ꯂꯣꯌꯨꯝꯕꯤꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯕꯤ ꯁꯅꯥꯅ "ꯍꯥ, ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇ ꯃꯩꯔꯥ ꯂꯥꯡꯂꯤꯕꯅꯤꯅꯦ꯫ ꯅꯨꯃꯤꯠꯁꯤꯅ ꯄꯨꯡꯃꯝ ꯃꯝꯂꯕ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯔꯦꯗꯀꯣ ꯏꯕꯦꯝꯃ ꯈꯣꯏꯗꯤ꯫ ꯅꯄꯥꯝꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤꯔꯛꯇ꯭ꯔꯕꯅꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯃꯩꯔꯥ ꯂꯥꯡꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯂꯝꯃꯔꯣꯏꯅꯦ꯫ ꯑꯩꯈꯣꯏꯗꯤ ꯃꯧ ꯑꯣꯏꯔꯗꯧꯕꯅꯤꯗꯣ ꯍꯥꯏꯗꯅ ꯂꯥꯛꯑꯕꯅꯤꯕ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ꯫ ꯏꯅꯝꯃ, ꯑꯩ ꯉꯁꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯤ ꯂꯣꯏꯁꯤꯟꯕꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅꯅꯦ꯫ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯦꯝꯃ, ꯋꯥꯒꯁꯦ ꯈꯔ ꯉꯥꯡꯕ ꯌꯥꯕ ꯅꯠꯇꯦ꯫ ꯄꯥꯎꯈꯨꯝꯁꯤꯅ ꯀꯔꯤꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦꯅꯦ ꯊꯣꯛꯂꯛꯏꯕ ꯃꯆꯤꯟꯁꯤꯗ꯫ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯍꯜꯂꯛꯑꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯕꯤꯗꯅ ꯍꯥꯏꯕꯤ ꯁꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯐꯦꯠ ꯐꯦꯠ ꯄꯩꯗꯨꯅ ꯆꯪꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯣꯌꯨꯝꯕꯤꯒꯤ ꯃꯅꯦꯝ ꯃꯥꯂꯦꯝꯕꯤꯅ "ꯍꯥꯏ ꯃꯧ, ꯃꯧ ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯣ? ꯀꯗꯥꯏꯗ ꯂꯩꯒꯦꯅꯦꯍꯦ? ꯍꯥꯏ ꯃꯧ, ꯀꯧꯒ꯭ꯔꯦꯍꯦ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯃꯧ ꯍꯥꯏꯗꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯃꯧ, ꯅꯨꯃꯤꯠ ꯇꯥꯔꯦ ꯃꯧ, ꯅꯥꯀꯣꯡꯒꯁꯦ ꯋꯥꯌꯥꯝ ꯆꯤꯜꯂꯦ ꯇꯥꯅꯤꯡꯗꯕꯅ ꯑꯩꯗꯤ ꯀꯣꯛꯀ ꯆꯤꯛꯄ ꯑꯃ ꯌꯥꯎꯏ꯫ ꯍꯩꯃꯥ, ꯀꯔꯤꯅꯣꯅꯦꯍꯦ ꯅꯪꯕꯣ? ꯈꯪꯕꯨ ꯈꯪꯉꯤꯅꯦ, ꯃꯁꯤꯗꯤ ꯂꯤꯟ ꯈꯥꯔꯧꯗꯧꯅ ꯍꯦꯛꯇ ꯐꯤ ꯀꯥꯝꯃꯤꯅꯦ꯫ ꯑꯗꯣ ꯃꯧ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ? ꯍꯤꯟꯖꯥꯡꯁꯦ ꯄꯤꯔꯝꯒꯦ ꯇꯧꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯌꯥꯔꯦ ꯑꯗꯨꯗ ꯊꯝꯂꯝꯃꯣ, ꯃꯥꯏꯅ ꯎꯔꯒ ꯂꯧꯁꯤꯟꯖꯈꯤꯅꯤ꯫ ꯀꯣꯏꯀꯧ ꯀꯧꯔꯛꯀꯅꯨ, ꯌꯥꯝ ꯇꯥꯅꯤꯡꯗꯦ꯫ ꯑꯗꯣ ꯑꯩꯅꯦ ꯁꯤꯗ ꯊꯣꯛꯈꯤꯒꯦ, ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯍꯜꯂꯝꯃꯣ꯫ ꯍꯩ, ꯆꯠꯊꯣꯛꯈ꯭ꯔꯅꯨꯀꯣ, ꯏꯃꯥ ꯊꯕꯛ ꯆꯠꯊꯣꯛꯇꯣꯏꯅꯤ꯫ ꯑꯗꯨꯅ ꯑꯉꯥꯡꯒꯅꯤ ꯆꯥꯛꯁꯦ ꯊꯣꯡꯕ ꯈꯔ ꯌꯥꯎꯕꯤꯅꯕ꯫ ꯍꯣ ꯉꯝꯖꯗ꯭ꯔꯦ, ꯃꯧ ꯂꯩꯔꯤꯁꯦ ꯀꯩꯗꯧꯔꯨꯗꯣꯏꯅꯣ? ꯆꯥꯛ ꯐꯥꯎꯕ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯊꯣꯡꯗ꯭ꯔꯗꯤ ꯃꯥ ꯑꯃ ꯂꯩꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ, ꯇꯥꯟꯊꯣꯛꯈ꯭ꯔꯣ꯫ ꯍꯩ, ꯇꯥꯅꯤꯡꯗꯦꯀꯣ, ꯆꯠꯈꯤꯅꯨ꯫ ꯈꯪꯗꯦ, ꯑꯩ ꯆꯠꯂꯦ ꯏꯃꯥ꯫ ꯃꯥꯂꯦꯝꯕꯤꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯂꯣꯌꯨꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯂꯩꯔꯛꯂꯤꯕ ꯍꯤꯟꯖꯥꯡꯁꯤꯡ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯁꯦ, ꯍꯤꯟꯖꯥꯡꯁꯦ ꯁꯤ ꯑꯣꯏꯅ ꯊꯣꯡꯉꯨ꯫ ꯏꯃꯥ ꯊꯕꯛ ꯑꯃ ꯆꯠꯇꯣꯏꯅꯤ, ꯑꯗꯨꯅ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯜꯂꯨꯀꯣ꯫ ꯍꯣꯏ ꯏꯅꯦꯝ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯏꯃꯧꯅ ꯏꯅꯦꯝ ꯀꯧꯕꯁꯤꯗꯤ ꯇꯥꯕ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯅꯪꯕꯨ ꯏꯃꯥ ꯑꯗꯨꯝ ꯀꯧꯅꯦ? ꯌꯥꯅꯤꯗ ꯏꯅꯦꯝ, ꯏꯅꯦꯝ ꯑꯗꯨꯝ ꯀꯧꯒꯦ꯫ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯍꯥꯏꯕꯤ ꯁꯅꯥ ꯑꯗꯨ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯏꯁꯧ ꯇꯧꯕ ꯍꯧꯔꯛꯏ꯫ ꯀꯔꯤ ꯍꯦꯟꯖꯥꯡꯅꯣ ꯊꯣꯡꯂꯤꯕꯁꯤꯕꯣ? ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯎꯇꯕꯁꯦ ꯁꯨꯃꯥꯏꯅꯕꯨ ꯀꯅꯥ ꯊꯣꯡꯅꯒꯦ? ꯀꯔꯤ ꯃꯧꯅꯣ ꯈꯪꯗꯦ, ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦꯕ꯫ ꯃꯌꯨꯝꯗꯨꯗꯅꯦ ꯀꯔꯤꯁꯨ ꯇꯥꯛꯄꯤꯔꯛꯄ ꯅꯪꯗ꯭ꯔꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯃꯦꯟꯃꯥꯟ ꯇꯥꯗꯕ ꯊꯕꯛꯁꯦ ꯑꯁꯨꯝꯕꯁꯦ ꯑꯗꯨꯝ ꯇꯧꯕ ꯇꯥꯕꯅꯤ꯫ ꯍꯣ ꯇꯥꯗ꯭ꯔꯕꯣ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤꯡꯁꯦ?
ꯍꯦꯟꯖꯥꯡ ꯑꯃ ꯊꯣꯡꯂꯨ ꯂꯥꯎ ꯃꯥꯒꯤ ꯀꯥꯁꯤꯗ ꯑꯗꯨꯝ ꯂꯩꯗꯅ ꯀꯔꯤꯕꯨ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦꯅꯦ ꯍꯣ ꯇꯥꯗ꯭ꯔꯕꯣ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯗꯣ ꯅꯅꯥꯗꯣ ꯄꯪꯖꯅꯤꯀꯣ ꯂꯣꯏꯌꯣꯟꯕꯤ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥ ꯀꯌꯥ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯛꯂꯝꯗꯦ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ ꯀꯔꯤ ꯅꯨꯄꯤꯅꯣ ꯑꯁꯤꯕꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯂꯒ ꯂꯩꯔꯤꯁꯤꯕꯣ ꯑꯩꯅꯕꯨ ꯇꯧꯕ ꯊꯕꯛ ꯑꯣꯏꯔꯗꯤ ꯄꯪꯉꯥꯡꯗ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯤ ꯑꯩꯒꯤ ꯏꯇꯦꯡ ꯃꯅꯥ ꯑꯝꯇꯁꯨ ꯄꯥꯡꯕꯤꯗ꯭ꯔꯒ ꯃꯥꯅ ꯅꯤꯛꯂꯛꯄꯗꯣ ꯍꯦꯛ ꯉꯥꯡꯉꯦꯕ ꯇꯧꯔꯤꯁꯤ ꯑꯁꯣꯝꯗꯅ ꯍꯥꯏꯕꯤ ꯁꯅꯥꯁꯨ ꯌꯥꯝ ꯁꯥꯎꯅ ꯈꯜꯂꯤ ꯐꯩ ꯈꯪꯂꯤꯗꯅ ꯃꯥ ꯊꯣꯛꯂꯛꯇꯕꯒ ꯉꯝꯃꯦꯕ ꯇꯥꯁꯤꯟꯅꯗ꯭ꯔꯗꯅ ꯈꯪꯂꯤꯕꯅꯦꯕ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯃꯥ ꯇꯥꯗꯤ ꯇꯥꯔꯝꯒꯅꯦꯕ ꯑꯗꯨꯒ ꯊꯣꯛꯂꯛꯇꯕꯅꯦꯕ ꯋꯥꯈꯜꯗ ꯑꯁꯤ ꯈꯜꯂꯨꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣ ꯇꯥꯅ ꯇꯥꯁꯤꯟꯅꯗꯕꯁꯦ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯅꯅꯥꯗꯣ ꯄꯪꯉꯦ ꯍꯥꯏꯕꯅꯤꯀꯣ ꯀꯅꯥꯅꯕꯨ ꯇꯝꯕꯤꯕꯅೋ ꯈꯪꯗꯦꯅꯦ ꯃꯅꯥꯁꯦ ꯀꯟꯈ꯭ꯔꯕ ꯍꯣ ꯅꯨꯡꯉꯥꯏꯍꯧꯔꯣ ꯅꯪꯅ ꯌꯨꯝꯁꯦ ꯄꯥꯜꯂꯕꯅꯤꯅ ꯅꯪꯒꯤ ꯀꯨꯁꯤꯔꯥꯁꯤ ꯇꯍꯧꯔꯣ ꯏꯕꯦꯝꯃ ꯃꯥꯂꯦꯝꯕꯤꯅ ꯏꯃꯨꯡ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯈꯨꯝꯂꯛꯏ ꯀꯅꯥꯗꯅꯣ ꯅꯪꯅ ꯉꯥꯡꯉꯤꯕꯗꯣ ꯃꯧꯁꯦ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯅ ꯊꯣꯛꯂꯛꯇꯕ ꯑꯣꯏꯔꯝꯒꯅꯤ ꯑꯇꯩꯒꯤ ꯑꯣꯏꯔꯝꯃꯣꯏꯀꯣ ꯑꯩꯅ ꯄꯣꯊꯥꯖꯔꯣ ꯍꯥꯏꯔꯝꯕꯅꯤ ꯉꯁꯥꯏ ꯀꯔꯤꯅꯣ ꯏꯃꯥ ꯅꯪꯕꯨ ꯃꯧꯁꯤꯅ ꯇꯧꯔꯤꯕ ꯃꯈꯩ ꯌꯥꯔꯤꯁꯤꯕꯣ ꯍꯌꯦꯡ ꯃꯧꯁꯤꯅꯅꯦ ꯅꯪꯒꯤ ꯅꯊꯛꯇ ꯀꯥꯔꯒ ꯆꯠꯈꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤꯀோ ꯌꯥꯝꯅ ꯂꯨꯅꯒ ꯇꯧꯖ ꯁꯥꯔꯤꯗꯣ ꯀꯔꯤꯒꯨꯝꯕ ꯅꯥꯔꯛꯑꯗꯤ ꯑꯩ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯣꯏꯅꯦ ꯅꯪꯒꯤ ꯃꯧꯁꯤꯅꯗꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯤꯗ꯭ꯔꯦꯅ ꯍꯌꯦꯡꯋꯥꯏ ꯑꯩ ꯊꯤꯔꯛꯀꯅꯤꯅꯦ ꯇꯥꯅꯤꯡꯗꯦ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯒꯅꯨ ꯁꯤꯁꯨ ꯑꯩꯅ ꯊꯣꯛꯄ ꯋꯥ ꯑꯃ ꯍꯥꯏꯕ ꯇꯥꯔꯕꯣ ꯑꯁꯦꯡꯕ ꯑꯣꯏꯔꯛꯇꯧꯕꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯅꯪꯅ ꯍꯦꯛ ꯂꯥꯟꯖꯔꯣꯀꯣ ꯅꯪꯒ ꯃꯥꯟꯅꯗꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ ꯑꯩ ꯂꯣꯏꯌꯣꯟꯕꯤ ꯑꯗꯨ ꯃꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯉꯟꯅ ꯊꯣꯡꯗꯣꯛꯑꯒ ꯉꯟꯅ ꯐꯃꯨꯡ ꯆꯪꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯣꯏꯌꯣꯟꯕꯤꯅ ꯑꯗꯨꯝ ꯇꯧꯔꯤꯕꯗꯨ ꯍꯥꯏꯕꯤ ꯁꯅꯥꯅꯗꯤ ꯄꯨꯝꯅꯃꯛ ꯈꯪꯂꯝꯃꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯆꯥꯛ ꯑꯗꯨ ꯃꯥꯅ ꯊꯣꯡꯕ ꯁꯥꯗꯨꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔ ꯇꯥꯁꯤꯜꯂꯛꯄꯒ ꯍꯣ ꯏꯃꯨꯡꯁꯦ ꯃꯤ ꯀꯅꯥ ꯂꯩꯒꯦ ꯆꯥꯛꯁꯦ ꯂꯣꯏꯔꯦ ꯆꯥꯅꯕ ꯇꯧꯔꯁꯦ ꯑꯩ ꯊꯤꯔꯛꯑꯒꯦ ꯃꯄꯥ ꯏꯕꯨꯡꯉꯣ ꯈꯣꯡꯕꯅ ꯍꯩ ꯏꯆꯥꯅ ꯉꯁꯤꯒꯤ ꯆꯥꯛ ꯏꯟꯖꯥꯡꯁꯤ ꯊꯣꯡꯂꯕ꯭ꯔꯅꯦ ꯏꯄꯥꯕꯨ ꯉꯁꯤꯁꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣꯅꯦ ꯍꯣ ꯊꯣꯡꯉꯦ ꯑꯩꯅ ꯊꯣꯡꯗ꯭ꯔꯗꯤ ꯆꯥꯛꯈꯨꯝꯁꯤꯗ ꯀꯅꯥ ꯆꯪꯂꯛꯇꯧꯔꯤꯒꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯆꯥꯛꯁꯦ ꯑꯩꯅꯇ ꯊꯣꯡꯗꯅ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯃꯧ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯧꯅꯗ ꯊꯣꯡꯉꯤꯗꯅ ꯑꯗꯨ ꯃꯧꯅ ꯀꯩꯗꯧꯔꯒꯦ ꯉꯥꯏꯍꯥꯛꯇ ꯊꯣꯛꯂꯛꯇꯕ꯭ꯔꯅꯦ ꯃꯥꯕꯨ ꯅꯥꯔꯦꯅ ꯍꯥꯏꯔꯕꯅꯤꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯦ ꯃꯥꯒꯤ ꯀꯥꯗꯨꯗ ꯀꯔꯤꯕꯨ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯐꯃꯨꯡꯗꯨꯗ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔ ꯈꯪꯗꯦ ꯍꯩꯃꯥ ꯅꯥꯔꯦ ꯍꯥꯏꯕꯀꯣ ꯑꯗꯨꯗꯤ ꯀꯧꯊꯣꯛꯑꯒ ꯆꯥꯛꯀꯁꯦ ꯈꯔ ꯆꯥꯔꯨ ꯂꯥꯎ ꯍꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯉꯝꯖꯗ꯭ꯔꯦ ꯑꯩꯕꯨ ꯃꯤꯅꯥꯏꯔꯣ ꯃꯊꯤꯕꯣꯡ ꯆꯥꯛꯁꯦ ꯂꯥꯝꯃꯗꯤ ꯆꯥꯕ ꯃꯥꯏ ꯊꯣꯛꯂꯛꯁꯅꯤ ꯀꯩꯅꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯐꯦꯠꯇꯪꯗꯤ ꯀꯧꯔꯝꯃꯨꯗꯅ ꯃꯧꯗꯣ ꯅꯪꯕꯣ ꯃꯥ ꯂꯥꯝꯃꯒꯕꯨꯗꯤ ꯊꯣꯛꯆꯔꯛꯀꯅꯤ ꯍꯣ ꯀꯥꯗ ꯐꯃꯨꯡꯗ ꯂꯩꯕꯤꯔꯤꯕ ꯃꯖꯥ ꯏꯕꯦꯝꯃ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯅꯅꯥꯏꯅ ꯀꯧꯖꯔꯤꯁꯦ ꯅꯅꯥꯏ ꯆꯥꯛꯁꯦ ꯊꯤꯖꯔꯛꯑꯒꯦ ꯆꯥꯕꯤꯔꯨ ꯂꯥꯛꯑꯣ ꯀꯔꯤ ꯁꯦꯕꯥ ꯇꯧꯖꯔꯛꯑꯣ ꯍꯥꯏꯕꯅꯣ ꯃꯃꯥ ꯏꯕꯦꯝꯃ ꯃꯥꯂꯦꯝꯕꯤꯅ ꯍꯩ ꯀꯔꯤꯅꯣ ꯍꯥꯏꯕꯤꯌꯦ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯃꯧꯁꯤꯅ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯃꯧꯁꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤꯅꯦ ꯀꯥ ꯍꯦꯟꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯅꯨꯀꯣ ꯆꯥꯛꯁꯤꯗ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯊꯣꯛꯑꯣ ꯂꯣꯏꯌꯣꯟꯕꯤ ꯄꯨꯛꯅꯤꯡꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯈꯟꯖꯩ ꯑꯩꯈꯣꯏ ꯅꯃꯁꯦ ꯃꯥꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯑꯩꯅ ꯆꯥꯛꯁꯦ ꯊꯣꯡꯂꯝꯂꯕꯅꯦ ꯑꯗꯨꯒ ꯃꯥꯅ ꯊꯣꯡꯕ ꯑꯃꯨꯛ ꯁꯥꯔꯤꯅꯤ ꯇꯧꯔꯤꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯊꯕꯛꯅ ꯑꯩꯅ ꯇꯧꯕ ꯃꯅꯥꯅ ꯃꯥꯅ ꯂꯧꯅꯕ ꯍꯣꯠꯅꯔꯤꯅꯤ ꯇꯧꯔꯤꯁꯦ ꯈꯪꯗ꯭ꯔꯦꯗ ꯃꯥꯁꯨ ꯅꯣꯡꯃꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯗꯧꯔꯤꯕꯅꯤꯀꯣ ꯃꯇꯝꯗꯨꯗꯅ ꯀꯔꯝꯅꯕꯨ ꯌꯨꯝ ꯄꯥꯟꯕ ꯌꯦꯡꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦꯗꯅ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯄꯥ ꯃꯃꯥꯗꯗꯤ ꯃꯥꯅ ꯂꯣꯏꯁꯤꯟꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯃꯄꯥ ꯃꯃꯥ ꯍꯦꯛ ꯍꯧꯒꯠꯈꯤꯕꯒ ꯃꯥꯁꯨ ꯍꯧꯒꯠꯇꯨꯅ ꯂꯣꯏꯌꯣꯟꯕꯤꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯂꯣꯏꯌꯣꯟꯕꯤꯗ ꯍꯥꯏꯔꯝꯃꯤ ꯍꯦ ꯂꯣꯏꯌꯣꯟꯕꯤ ꯇꯥꯕ꯭ꯔꯥ ꯐꯃꯨꯡꯗꯨꯗ ꯅꯥꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏ ꯀꯣꯟ ꯑꯃꯥꯡꯕ ꯂꯩꯔꯤꯁꯤꯡꯁꯦ ꯐꯖꯅ ꯐꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯎꯁꯣ ꯇꯟꯗꯅ ꯅꯥꯁꯤꯟꯅꯕꯗꯨ ꯇꯧꯔꯅꯨ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯁꯠ ꯍꯧꯒꯠꯂꯣ ꯍꯣꯏ ꯅꯃꯥ ꯀꯣꯛꯁꯦ ꯌꯥꯝꯅ ꯉꯥꯎꯕꯁꯤꯗ ꯍꯤꯞꯂꯝꯕꯅꯦ ꯅꯥꯁꯤꯟꯅꯕ ꯅꯠꯇꯦ ꯌꯥꯔꯦ ꯈꯨꯝꯃꯛꯑꯅꯨ ꯋꯥ ꯍꯥꯏꯔꯤꯕ ꯃꯈꯩ ꯈꯨꯝꯕꯗꯣ ꯇꯥꯏꯡꯗꯦ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯈꯨꯗꯤꯡ ꯈꯨꯝꯒꯅꯤꯗꯣ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗꯨꯁꯨꯅꯦ ꯈꯔ ꯊꯥꯗꯣꯛꯑꯣ ꯂꯣꯏꯌꯣꯟꯕꯤꯁꯨ ꯍꯥꯏꯕꯤ ꯁꯅꯥꯒ ꯃꯥꯟꯅꯕ ꯇꯟꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ
ꯑꯌꯨꯛ ꯑꯗꯨ ꯂꯣꯌꯨꯝꯕꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯃꯤꯀꯞ ꯊꯣꯛꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯍꯤꯞꯆꯤꯜꯂꯨꯕ ꯑꯗꯨꯅ ꯇꯨꯝꯕ ꯍꯧꯒꯠꯄ ꯈꯔ ꯊꯦꯡꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯍꯧꯒꯠꯂꯛꯄ ꯑꯗꯨꯗ ꯁꯣꯡꯅꯥꯄꯨꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯋꯥꯏ ꯇꯩꯗꯨꯅ ꯊꯝꯂꯝꯕ ꯑꯗꯨꯗ ꯂꯣꯌꯨꯝꯕꯤꯗꯤ ꯃꯅꯦꯝ ꯃꯥꯂꯦꯝꯕꯤꯅ ꯇꯩꯕꯤꯔꯝꯂꯤꯕꯣꯏ ꯅꯤꯡꯗꯨꯅ ꯑꯌꯨꯛꯀꯤ ꯏꯔꯨ ꯁꯥꯗꯦꯡꯗꯨꯅ ꯗꯨꯛ ꯃꯩꯔꯥꯟ ꯂꯥꯡꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯟ ꯂꯥꯡꯂꯤꯕ ꯀꯣꯟꯁꯤꯡ ꯑꯗꯨ ꯂꯣꯌꯨꯝꯕꯤꯅ ꯊꯧꯅꯤꯖꯔꯤꯉꯩ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯊꯣꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯉꯛꯂꯗꯨꯅ ꯀꯔꯤꯅꯣ ꯈꯜꯂꯗꯨꯅ ꯌꯦꯡꯂꯛꯄꯗ ꯍꯥꯏꯕꯤ ꯁꯅꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯂꯣꯌꯨꯝꯕꯤꯗ ꯌꯦꯡꯗꯨꯅ ꯂꯦꯞꯂꯝꯈꯤ꯫ "ꯍꯦ ꯑꯉꯥꯡ, ꯅꯪ ꯂꯣꯏ ꯄꯥꯜꯂꯒꯦꯔꯣ? ꯍꯥ? ꯌꯨꯝꯁꯦ ꯅꯪ ꯂꯣꯏ ꯄꯥꯜꯂꯒꯦꯔꯕ? ꯅꯪꯅ ꯀꯨꯁꯤꯔꯥꯁꯤ ꯍꯦꯛꯇ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯍꯥ?" ꯂꯣꯌꯨꯝꯕꯤ ꯁꯨꯃꯥꯡꯗ ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯔꯤꯕ ꯀꯣꯟꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ, "ꯏꯅꯝꯃ, ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯦ? ꯑꯩꯅ ꯃꯩꯔꯥ ꯂꯥꯡꯕꯁꯦ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯗꯤ ꯑꯩꯅꯗ ꯃꯩꯔꯥꯁꯦ ꯂꯥꯡꯂꯤꯕꯅꯤ." "ꯀꯔꯤꯒꯤ ꯀꯥꯏꯗꯅꯦ? ꯅꯪꯒꯤ ꯃꯩꯔꯥ ꯂꯥꯡꯂꯤꯕ ꯀꯣꯟꯁꯤꯗ ꯀꯥꯎꯔꯛꯂꯤꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯑꯩꯅ ꯅꯌꯥꯡꯂꯦꯟꯗꯨꯗ ꯀꯥꯎꯕꯤꯗ꯭ꯔꯤꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯑꯩꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯁꯨꯃꯥꯡ ꯊꯤꯂꯣꯡꯒꯁꯤ ꯁꯦꯡꯗꯅ ꯇꯧꯔꯒ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯁꯅꯥ ꯏꯕꯦꯝꯃ ꯅꯪꯅ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯒ ꯃꯩꯔꯥ ꯂꯥꯡꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ? ꯍꯥ? ꯌꯥꯕ꯭ꯔꯕ? ꯅꯪ ꯅꯁꯝꯁꯤ ꯂꯣꯏꯅ ꯐꯣꯏꯗꯠꯀꯦꯗꯦ ꯅꯪ ꯈꯪꯕ꯭ꯔꯥ? ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ? ꯐꯔꯦꯅꯤꯅꯦ ꯁꯤ ꯑꯣꯏꯔꯗꯤ ꯂꯥꯡꯅꯤꯡꯈꯣꯗꯅ ꯃꯩꯔꯥꯗꯣ, ꯍꯥ? ꯁꯥꯅꯤꯡꯈꯣꯕ ꯊꯕꯛ ꯐꯕ ꯃꯑꯣꯡꯗꯣ." "ꯏꯅꯝꯃ, ꯑꯩꯗꯤ ꯏꯅꯦꯝꯅ ꯇꯩꯕꯤꯔꯤꯕꯣꯏ ꯅꯤꯡꯗꯅ ꯊꯥꯔꯨꯕꯅꯤ. ꯑꯗꯨꯕꯨ ꯈꯨꯠ ꯍꯦꯛꯇ ꯊꯥꯕ, ꯈꯨꯠ ꯊꯥꯕꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯩꯔꯥ ꯂꯥꯡꯕ ꯀꯣꯟꯁꯤ ꯍꯦꯛꯇ ꯈꯣꯡꯅ ꯀꯥꯎꯊꯣꯛꯄꯁꯤꯗꯤ ꯐꯠꯇꯦꯗꯅ ꯏꯅꯝꯃ." "ꯌꯥꯔꯦ, ꯆꯪꯒ꯭ꯔꯣ ꯆꯠꯂꯣ. ꯇꯧꯁꯤꯟꯅꯗꯅ ꯇꯧꯔꯅꯨ ꯁ꯭ꯋꯥꯏꯗ. ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯣ. ꯁ꯭ꯋꯥꯏꯗꯅꯦ ꯇꯧꯁꯤꯟꯅꯗꯅ ꯄꯦꯗꯅ ꯂꯩꯔꯅꯨ. ꯇꯨꯝꯃꯨꯒ ꯆꯠꯂꯣ. ꯐꯃꯨꯡꯗ ꯆꯦꯞꯄꯤꯔꯨꯒꯨꯋꯣ ꯁꯅꯥ ꯏꯕꯦꯝꯃ. ꯅꯅꯥꯏꯅ ꯁꯦꯕꯥ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯏꯕꯦꯝꯃ." "ꯀꯔꯤ ꯊꯣꯏꯅ ꯇꯧꯖ ꯁꯥꯏꯅꯣ ꯈꯪꯗꯦꯅꯦ. ꯌꯦꯡꯅꯤꯡꯗꯕꯅ ꯑꯩꯗꯤ." "ꯏꯅꯝꯃ, ꯑꯩ ꯁꯣꯏꯈ꯭ꯔꯦ." "ꯀꯔꯤꯒꯤ ꯁꯣꯏꯕ? ꯌꯦꯡꯅꯤꯡꯗꯦꯀꯣ. ꯆꯪꯈ꯭ꯔꯣꯗꯤ ꯆꯪꯈ꯭ꯔꯣ. ꯆꯪꯈ꯭ꯔꯣꯗꯅ." ꯇꯨꯃꯤꯟ ꯆꯪꯈꯤ ꯂꯣꯌꯨꯝꯕꯤ ꯑꯗꯣ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯣꯌꯨꯝꯕꯤꯗ ꯍꯥꯏꯕꯤ ꯁꯅꯥꯅ ꯁꯤꯡꯖꯨ ꯁꯨꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯕꯤ ꯁꯅꯥꯒ ꯇꯟꯕ ꯃꯥꯟꯅꯕ, ꯋꯥꯈꯜꯂꯣꯟꯁꯨ ꯈꯔ ꯆꯥꯟꯅꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯒ ꯂꯣꯌꯨꯝꯕꯤꯅ ꯁꯨꯕ ꯁꯤꯡꯖꯨ ꯑꯗꯣ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯅ ꯍꯥꯏꯔꯛꯏ ꯂꯩꯀꯥꯅ꯫ ꯍꯥꯏꯕꯤ ꯏꯕꯦꯝꯃ, ꯅꯣꯏ ꯃꯧꯒꯤ ꯁꯤꯡꯖꯨꯁꯤꯗꯤ ꯍꯥꯎꯏꯍꯦ." ꯊꯔꯣꯅ, "ꯑꯗꯨꯅꯦ ꯍꯥꯏꯕꯤ, ꯑꯩꯈꯣꯏꯅ ꯊꯑꯣꯏꯅ ꯁꯨꯕ ꯁꯤꯡꯖꯨꯗꯤ ꯁꯨꯃꯥꯏꯅ ꯍꯥꯎꯑꯣ ꯍꯥꯏꯕ ꯌꯥꯗꯦꯃꯤ." "ꯍꯦ, ꯂꯥꯡꯒꯅꯨ. ꯃꯧꯁꯤ ꯇꯥꯅꯤ. ꯍꯥꯎꯕꯗꯤ ꯌꯥꯝ ꯍꯥꯎꯕꯅꯦ. ꯃꯁꯛꯁꯦ ꯅꯨꯡꯁꯤꯃꯟꯗꯕꯁꯤꯗꯅꯦ ꯍꯥꯎꯋꯦꯒ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯀꯣ. ꯃꯥꯅ ꯍꯦꯟꯖꯤꯜꯂꯛꯀꯅꯤ. ꯃꯥꯒꯤ ꯑꯁꯣꯏꯕ ꯊꯤꯕꯗꯅꯦ ꯑꯩꯁꯨ ꯋꯥꯔꯕꯅꯤ." ꯍꯥꯏꯅꯔꯤꯉꯩ ꯃꯇꯥꯡꯁꯤꯗ ꯂꯣꯌꯨꯝꯕꯤ ꯑꯗꯨ ꯃꯄꯥꯜꯗ ꯐꯤ ꯂꯧꯁꯤꯟꯕ ꯊꯣꯛꯂꯛꯏ꯫ ꯊꯔꯣꯅ, "ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ." "ꯀꯔꯤꯅꯣ ꯍꯥꯏꯕꯤ ꯏꯕꯦꯝꯃ? ꯉꯁꯤꯈꯛ ꯁꯤꯡꯖꯨꯁꯦ ꯍꯔꯥꯎ ꯍꯥꯎꯅ ꯆꯥꯁꯦꯅ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯇꯜꯂꯦ." ꯂꯩꯀꯥꯁꯨ ꯍꯦꯛꯇ ꯊꯔꯣꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ "ꯑꯋꯣꯏꯅꯦ ꯍꯥꯏꯕꯤ, ꯃꯣꯔꯣꯛꯁꯨ ꯁꯥꯕꯅ ꯉꯥꯎꯔꯦ. ꯊꯨꯝꯁꯤꯅ ꯅꯣꯏꯒꯤ ꯊꯨꯝ ꯆꯐꯨꯗ ꯊꯨꯝꯒꯁꯦ ꯂꯩꯍꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ. ꯑꯩꯈꯣꯏꯗ ꯆꯥꯕ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯁꯤꯡꯖꯨꯁꯦ ꯑꯩꯅ ꯄꯤꯖꯕ꯭ꯔꯕ? ꯍꯥ? ꯅꯣꯏꯗꯒ ꯁꯤꯡꯖꯨ ꯆꯥꯁꯤ ꯀꯥꯏꯅ ꯑꯩꯈꯣꯏꯅꯦ ꯑꯝꯇ ꯍꯥꯏꯖꯔꯔꯣꯏ. ꯃꯤ ꯍꯥꯠꯂꯒꯦ ꯈꯜꯂꯤꯔ ꯈꯪꯗꯦ. ꯃꯣꯔꯣꯛꯁꯦ ꯁꯥꯕꯅ ꯉꯥꯎꯔꯦ ꯍꯥꯏꯕ. ꯀꯩꯅꯣ ꯃꯤꯁꯤꯕꯣ? ꯀꯣꯛꯀ ꯉꯥꯎꯔꯦꯕ ꯁꯥꯕꯅ ꯑꯩꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯦꯕ. ꯄꯨꯛꯁꯤꯁꯨ ꯀꯩꯅꯣꯝ ꯇꯧꯔꯦ ꯌꯥꯗ꯭ꯔꯦꯕꯁꯦ. ꯍꯥꯏꯕꯤ ꯅꯪꯕꯨ ꯀꯩꯅꯣ? ꯑꯩ ꯌꯥꯗ꯭ꯔꯦꯃꯤ." ꯇꯧꯕꯅꯤ. ꯑꯩꯅ ꯅꯣꯡꯃꯗ ꯁꯤꯃ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗ ꯑꯃꯨꯛꯅ ꯃꯣꯔꯣꯛ ꯁꯥꯍꯟꯅꯤ, ꯑꯃꯨꯛꯅ ꯊꯨꯝ ꯌꯥꯛꯍꯟꯅꯤ. ꯃꯣꯔꯣꯛ ꯁꯥꯏ ꯍꯥꯏꯔꯒꯅ ꯃꯣꯔꯣꯛ ꯑꯃꯠꯇ ꯊꯥꯛꯂꯣꯏ. ꯂꯩꯃꯤꯟꯅꯕꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯗꯤ." ꯂꯩꯀꯥꯅ ꯂꯣꯌꯨꯝꯕꯤ ꯎꯗꯕ ꯁꯥꯗꯨꯅ ꯑꯐ ꯁꯥꯅ ꯈꯨꯝꯂꯛꯏ꯫ "ꯀꯔꯤꯅꯣ ꯍꯦ ꯅꯪꯁꯨ? ꯑꯉꯥꯡꯗꯨꯅ ꯇꯧꯕꯕꯨ ꯍꯩꯇꯕꯗꯣ ꯅꯪꯅ ꯇꯥꯛꯄꯤꯗꯧꯕ ꯅꯠꯇ꯭ꯔꯣ? ꯌꯥꯝꯅ ꯉꯥꯡꯕꯤꯔꯨꯅꯨ ꯑꯉꯥꯡꯗꯨꯗ. ꯃꯄꯨꯡꯅꯤ ꯑꯃꯨꯛ ꯅꯨꯡꯁꯤꯗꯅ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯗꯤꯀꯣ." "ꯀꯔꯤꯒꯤ ꯇꯥꯛꯇꯕꯅꯣ ꯏꯕꯦꯝꯃ? ꯇꯥꯛꯏꯕꯅꯤ. ꯑꯩꯅꯒ ꯍꯥꯏꯕ ꯉꯥꯡꯕꯁꯦ ꯁꯨꯡꯇꯥ ꯇꯥꯕ ꯅꯠꯇꯦꯀꯣ ꯃꯥꯅ ꯊꯣꯛꯄꯅꯤ ꯇꯧꯔꯤꯁꯦ. ꯑꯩꯒꯤ ꯏꯇꯤꯛ ꯏꯄꯥ ꯅꯠꯆꯗ꯭ꯔꯦ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇꯤ. ꯃꯉꯣꯟꯗ ꯍꯥꯏꯕ ꯉꯥꯡꯕꯒꯤꯅꯦ ꯑꯩꯈꯣꯏꯗꯤ ꯏꯅꯦꯝꯄꯣꯛꯅ ꯆꯥꯟꯕꯅꯤꯗꯣ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯉꯥꯡꯉꯨ ꯂꯥꯛꯎ ꯌꯥꯄꯣ ꯅꯠꯇꯦ." ꯃꯈꯣꯏꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯇꯥꯔꯕꯁꯨ ꯂꯣꯌꯨꯝꯕꯤꯅ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯆꯪꯈꯤ꯫ ꯊꯔꯣꯅ, "ꯏꯕꯦꯝꯃ, ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯗ꯭ꯔꯗꯤ ꯃꯁꯝ ꯈꯔ ꯍꯧꯔꯤꯗꯣ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯂꯥꯝꯃꯣ. ꯑꯗꯨꯗꯩꯗꯤꯅꯦ ꯒ꯭ꯌꯥꯟ ꯂꯥꯛꯆꯅꯤ ꯀꯩꯅꯣꯀꯣ." ꯑꯌꯣ, ꯀꯩꯅꯣ ꯍꯦ ꯊꯔꯣ ꯍꯥꯏꯕꯤ ꯍꯤꯡꯆꯥꯕꯤ? ꯅꯪꯕꯨ ꯅꯥꯏꯅꯦꯍꯦ. ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯂꯥꯝꯃꯛꯏꯁꯤꯕꯣ." ꯂꯩꯀꯥꯅ, "ꯍꯦ, ꯀꯔꯤꯅꯣ ꯅꯣꯏ ꯑꯅꯤ ꯑꯣꯏꯅ ꯈꯟꯅꯔꯛꯀꯅꯤꯀꯣ ꯑꯃꯨꯛ. ꯁꯨꯃꯥꯏꯅ ꯇꯧꯑꯣꯅ ꯇꯥꯛꯄꯤꯕꯅꯦ. ꯍꯣꯏ ꯏꯕꯦꯝꯃ, ꯈꯟꯅꯁꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ. ꯇꯧ ꯍꯥꯏꯕ ꯁꯨꯃꯥꯏꯅ." ꯋꯥꯊꯤ ꯋꯥꯔꯦꯝ ꯖꯒꯠꯀꯤ ꯃꯤꯋꯥ ꯀꯌꯥ ꯑꯗꯨ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯨꯝꯆꯥꯏ ꯆꯈꯥꯏꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏ ꯀꯣꯏꯕ ꯑꯃꯨꯛ ꯆꯠꯈꯤ꯫
ꯂꯣꯌꯣꯝꯕꯤ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯁꯨꯅꯤꯡꯗꯕꯤꯁꯤꯡꯁꯤꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯍꯥꯎꯅ ꯁꯨꯔꯤꯕ ꯁꯤꯡꯖꯨ ꯑꯗꯨꯕꯨ ꯍꯥꯎꯇꯦ ꯀꯥꯏꯅ ꯑꯩꯅ ꯑꯩꯒꯤ ꯈꯔ ꯂꯧꯊꯣꯛꯍꯧꯕꯗꯣ ꯑꯩꯁꯨ ꯆꯥꯔꯤꯕꯅꯤ ꯀꯔꯤꯝꯇꯗꯤ ꯇꯧꯗꯦ ꯍꯥꯎꯇꯦꯗꯤ ꯍꯥꯏꯅꯦ ꯑꯗꯨꯒ ꯆꯥꯏꯔꯤꯕ ꯈꯔꯁꯨ ꯅꯠꯇꯅ ꯀꯔꯤꯝꯇ ꯂꯦꯝꯍꯧꯗꯦꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯋꯥꯊꯤ ꯀꯌꯥ ꯉꯥꯡꯂꯨꯔꯕ ꯃꯇꯨꯡ ꯊꯔꯣꯒꯤ ꯅꯨꯄꯥ ꯎꯅꯔꯨꯁꯤ ꯍꯥꯏꯗꯅ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯂꯥꯛꯏ ꯄꯤꯕꯥ ꯑꯃꯗꯤ ꯊꯥꯅꯤꯜ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯑꯕ ꯃꯇꯨꯡ ꯄꯤꯕꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯕꯤꯁꯅꯥ ꯀꯔꯤꯅꯣ ꯌꯥꯝꯅ ꯊꯦꯡꯉꯤꯗ ꯉꯁꯤꯗꯤ ꯅꯃꯥꯟꯅꯕꯤ ꯀꯦꯔꯒ ꯊꯝꯃꯨꯕ꯭ꯔꯥ ꯉꯁꯥꯏꯗꯒꯤ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏꯗ ꯁꯤꯡꯖꯨ ꯆꯥꯔꯨꯕ ꯑꯗꯨꯗ ꯈꯔ ꯊꯦꯡꯈꯤꯕꯅꯦ ꯄꯤꯕꯥꯅ ꯊꯔꯣ ꯀꯩꯅꯣ ꯅꯪꯕꯨ ꯎꯅꯁꯦꯅ ꯀꯧꯔꯒ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯁꯤꯗ ꯂꯥꯛꯎꯗꯅ ꯂꯩꯀꯥꯅ ꯊꯔꯣ ꯆꯠꯂꯨ ꯀꯩꯅꯣ ꯅꯪꯕꯣ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯍꯥꯏꯈꯤꯗꯥꯏꯅꯦ ꯉꯁꯥꯏ ꯄꯤꯕꯥ ꯂꯥꯛꯂꯤꯀꯥꯟꯁꯤꯗ ꯍꯥꯏꯍꯧꯔꯣ ꯊꯔꯣ ꯌꯥꯝꯅ ꯏꯪ ꯇꯞꯄꯤꯒ ꯁꯥꯗꯅ ꯍꯣꯏ ꯄꯤꯕꯥ ꯑꯁ꯭ꯋꯥꯏꯗ ꯈꯔ ꯊꯣꯛꯎꯁꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯅꯤ ꯈꯔ ꯂꯥꯞꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯀꯥꯅ ꯑꯅꯤꯁꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯆꯥꯅꯔꯤꯅꯣ ꯍꯥꯏꯕꯤꯁꯅꯥ ꯀꯔꯤꯅꯣ ꯃꯪꯉꯤꯗꯨꯅ ꯏꯕꯦꯝꯃ ꯂꯩꯀꯥ ꯑꯩ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯤꯅꯦ ꯀꯩ ꯈꯜꯂꯤꯕ ꯅꯪꯗꯤ ꯄꯤꯕꯥꯁꯦ ꯑꯩ ꯄꯥꯝꯕ ꯃꯥꯜꯂꯦ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯊꯔꯣꯒ ꯎꯅꯕ ꯂꯥꯛꯄ ꯈꯨꯗꯤꯡ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯦꯛꯇ ꯀꯧꯔꯛꯏ ꯑꯗꯨꯝꯁꯨ ꯅꯣꯛꯁꯤꯜꯂꯛꯏ ꯃꯥꯏꯁꯦ ꯁꯨꯝ ꯆꯤꯡꯅꯔꯛꯑꯦꯕ ꯑꯩ ꯅꯪꯁꯨ ꯚꯥꯞ ꯄꯤꯕ ꯌꯥꯔꯦ ꯆꯝꯅ ꯀꯧꯕ ꯑꯣꯏꯔꯝꯅꯤꯀꯣ ꯑꯩꯗꯤ ꯄꯤꯕꯥꯁꯦ ꯌꯥꯝꯅ ꯄꯥꯝꯃꯦ ꯀꯃꯥꯏ ꯇꯧꯅꯦ ꯑꯗꯣ ꯊꯔꯣꯗꯗꯤ ꯍꯥꯏꯔꯨꯅꯨꯀꯣ ꯑꯩ ꯑꯃꯨꯛ ꯍꯥꯠꯇꯣꯛꯄꯤꯒꯦ ꯍꯥꯏꯔꯛꯑꯗꯤ ꯅꯪꯗꯤ ꯌꯥꯝꯅ ꯉꯝꯃꯤꯅ ꯅꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤ ꯁꯅꯥꯅ ꯄꯤꯕꯥ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯂꯩꯀꯥꯗꯗꯤ ꯈꯪꯍꯟꯈꯤ ꯍꯥꯏꯕꯤ ꯁꯅꯥꯅ ꯈꯔ ꯉꯥꯡ ꯃꯥꯂꯦꯝꯕꯤꯅ ꯈꯔ ꯈꯨꯝ ꯂꯣꯌꯣꯝꯕꯤꯅ ꯈꯔ ꯇꯥꯁꯤꯟꯅꯗ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯂꯣꯌꯣꯝꯕꯤꯁꯨ ꯊꯥ ꯂꯦꯞꯇꯨꯅ ꯏꯃꯨꯡ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯅꯈꯤ ꯑꯗꯨꯕꯨ ꯍꯥꯏꯕꯤ ꯁꯅꯥꯗꯤ ꯍꯔꯥꯎꯗꯦ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈꯤ ꯂꯣꯌꯣꯝꯕꯤꯅ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯂꯩꯈꯤꯕ ꯅꯨꯃꯤꯠꯇꯅ ꯍꯦꯜꯂꯤ ꯍꯥꯏꯕꯤ ꯁꯅꯥꯅ ꯏꯃꯨꯡꯗ ꯏꯁꯧ ꯂꯥꯡꯕꯁꯦ ꯍꯥꯏꯕꯤ ꯁꯅꯥ ꯐꯤꯈꯔ ꯐꯧꯅ ꯍꯣ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯔꯥꯅꯤ ꯑꯃ ꯏꯃꯨꯡꯁꯤꯗ ꯂꯥꯠꯂꯒ ꯊꯝꯂꯕꯅꯤꯅ ꯑꯗꯨꯒ ꯃꯤꯅꯥꯏ ꯊꯕꯛ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯇꯧꯕ ꯑꯁꯤꯒꯨꯝꯕꯁꯦ ꯎꯔꯒ ꯄꯦꯜꯂꯣꯀꯣ ꯅꯪ ꯍꯣ ꯃꯍꯥꯔꯥꯅꯤ ꯄꯦꯜꯂꯣ ꯏꯄ꯭ꯋꯥ ꯅꯨꯄꯥꯁꯦ ꯂꯩꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯅꯤꯗꯣ ꯍꯥꯏꯗꯅ ꯏꯄ꯭ꯋꯥꯁꯦ ꯐꯥꯗꯅ ꯍꯦꯛꯇ ꯅꯝꯂꯩ ꯂꯩꯁꯤꯜꯂꯛꯑꯕꯅꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯃꯅꯤꯕ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯈꯟꯖꯔꯝꯕꯗꯣ ꯊꯨꯡꯉꯦ ꯈꯟꯗꯅ ꯍꯣ ꯉꯝꯖꯗ꯭ꯔꯦꯕ ꯑꯩꯁꯦ ꯑꯩꯕꯨ ꯃꯤꯅꯥꯏ ꯑꯃꯗꯒꯤ ꯍꯦꯜꯂꯤꯅꯦ ꯌꯨꯝꯁꯤꯒꯤ ꯑꯔꯩꯕ ꯃꯤꯅꯥꯏ ꯅꯠꯇꯤꯌꯦ ꯑꯩꯁꯦ ꯃꯆꯦꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯂꯣꯌꯣꯝꯕꯤꯒꯤ ꯅꯨꯄꯥ ꯏꯕꯣꯊꯣꯏꯁꯨ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯇꯕꯅꯤꯅ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯑꯗꯨꯅ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯈꯨꯝꯈꯤ ꯀꯔꯤꯅꯣ ꯏꯆꯦ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯕꯨ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯂꯣꯌꯣꯝꯕꯤꯗ ꯉꯥꯡꯕꯤꯕ꯭ꯔꯣ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨ ꯋꯥꯀꯥ ꯌꯥꯝꯅ ꯌꯥꯎꯔꯛꯀꯅꯨ ꯏꯆꯦ ꯍꯥꯏꯕꯤ ꯁꯅꯥꯗꯤ ꯏꯕꯣꯊꯣꯏ ꯂꯩꯔꯝꯃꯣꯏ ꯈꯟꯅ ꯉꯥꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯉꯥꯡꯂꯨꯔꯕꯅꯤನ ꯆꯦꯟꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯉꯝꯅꯕ ꯈꯨꯝꯂꯛꯏ ꯍꯔꯦ ꯅꯪꯒꯤꯗꯨꯕꯨ ꯅꯨꯄꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯍꯥꯏꯕꯗꯨꯔꯣ ꯏꯄ꯭ꯋꯥꯗꯤ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯅꯨꯄꯤꯒꯤ ꯈꯨꯠꯗꯣꯝꯕꯤ ꯃꯇꯣꯟꯗ ꯎꯪꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯥꯜꯂꯦꯀꯣ ꯏꯆꯦ ꯅꯪꯕꯨ ꯑꯐꯕ ꯈꯔꯁꯨ ꯈꯜꯂꯣꯃꯦ ꯂꯣꯌꯣꯝꯕꯤ ꯇꯥꯔꯒ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯉꯥꯡꯅꯤꯡꯉꯦꯅ ꯄꯉꯥꯡꯗꯁꯨ ꯉꯥꯡꯒꯅꯨ ꯍꯥꯏꯕꯅꯤꯗ ꯍꯣ ꯂꯥꯠꯂꯣ ꯅꯇꯨꯗꯣ ꯃꯍꯥꯔꯥꯅꯤꯗꯧꯅ ꯍꯣ ꯃꯍꯥꯔꯥꯅꯤꯅꯤꯅꯀꯣ ꯂꯣꯌꯣꯝꯕꯤ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯇꯥꯗ ꯌꯥꯔꯤꯕ ꯀꯔꯤꯅꯣ ꯏꯅꯝꯃꯒ ꯆꯞ ꯃꯥꯟꯅꯔꯒ ꯈꯠꯅꯔꯤꯗꯨꯕꯣ ꯀꯩꯒꯤꯅꯣ ꯍꯣ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤ ꯅꯪꯅ ꯏꯄ꯭ꯋꯥꯁꯤꯗ ꯏꯟꯁꯤꯟꯗꯅ ꯇꯝꯂꯕꯅꯤꯅ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯈꯠꯅꯕ ꯍꯧꯍꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯪꯗꯤ ꯄꯦꯜꯂꯝꯃꯅꯤꯅꯦ ꯄꯦꯜꯂꯝꯃꯅꯦꯕ ꯌꯥꯔꯦ ꯏꯆꯦ ꯇꯣꯛꯑꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯔꯛꯑꯅꯨ ꯑꯗꯨꯒ ꯏꯕꯣꯊꯣꯏ ꯂꯣꯌꯣꯝꯕꯤꯗ ꯆꯠꯂꯣ ꯏꯃꯨꯡꯗ ꯃꯁꯤꯒꯤ ꯂꯤꯟ ꯃꯥꯟꯕꯤꯁꯦ ꯃꯥꯒ ꯑꯣꯟꯁꯤꯟꯅꯕꯗ ꯀꯥꯟꯅꯕ ꯀꯩꯁꯨ ꯐꯪꯉꯣꯏ ꯁꯥꯎꯅꯤꯡꯕ ꯅꯠꯇꯅ ꯆꯠꯂꯨ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯩꯕꯨ ꯂꯤꯟ ꯃꯥꯜꯂꯤ ꯀꯥꯏꯅ ꯍꯦ ꯅꯨꯄꯤꯅ ꯉꯝꯕ ꯑꯙꯥꯃꯣꯔꯥ ꯅꯪꯒꯨꯝꯕ ꯅꯨꯄꯥꯁꯤꯅꯤꯅꯦ ꯃꯤꯅ ꯑꯙꯥꯃꯣꯔꯥ ꯍꯥꯏꯅꯔꯤꯁꯦ ꯅꯪꯒꯤ ꯈꯟꯕꯗ ꯏꯕꯨ ꯏꯀꯥꯏꯖꯩꯅꯦ ꯑꯩꯗꯤ ꯏꯕꯣꯊꯣꯏ ꯏꯃꯨꯡꯗꯒꯤ ꯍꯣ ꯑꯣꯏꯖꯔꯒꯦ ꯑꯙꯥꯃꯣꯔꯥ ꯄꯨꯔꯥ ꯃꯣꯔꯥ ꯅꯪꯗꯗꯤ ꯑꯩꯒꯨꯝꯕ ꯅꯨꯄꯥ ꯐꯪꯗꯕ ꯑꯣꯏꯌꯣ ꯏꯕꯦꯝꯃ ꯅꯪꯒꯨꯝꯕꯗꯤꯅꯦ ꯂꯩꯖꯔꯣꯏ ꯈꯪꯉꯕ ꯅꯪꯒꯨꯝꯕꯗꯒꯗꯤ ꯂꯣꯌꯣꯝꯕꯤꯅ ꯁꯨꯝ ꯈꯨꯝꯂꯕꯗꯤ ꯁꯣꯏꯗꯅ ꯈꯟꯅꯔꯛꯑꯅꯤ ꯈꯟꯗꯨꯅ ꯏꯕꯣꯊꯣꯏꯕꯨ ꯈꯨꯝꯂꯨꯔꯅꯨ ꯍꯥꯏꯅ ꯈꯥꯝꯖꯤꯜꯂꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯈꯪꯍꯧꯗꯦ ꯂꯣꯌꯣꯝꯕꯤꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯑꯅꯥ ꯂꯥꯌꯦꯡ ꯁꯪꯗ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ
ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯌꯨꯝꯗ ꯃꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯌꯨꯝꯊꯪꯅꯕ ꯃꯆꯦ ꯑꯃ ꯇꯧꯔꯒ ꯂꯣꯌꯨꯝꯕꯤꯕꯨ ꯑꯅꯥ ꯂꯥꯌꯦꯡꯁꯪꯗ ꯄꯨꯕꯤꯔꯝꯃꯤ꯫ ꯂꯣꯌꯨꯝꯕꯤꯕꯨ ꯑꯅꯥ ꯂꯥꯌꯦꯡꯁꯪꯗ ꯊꯝꯂꯝꯃꯒ ꯌꯨꯝꯊꯪꯅꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯨꯝꯗ ꯄꯥꯎ ꯄꯤꯕ ꯂꯥꯛꯂꯝꯃꯤ꯫ "ꯏꯅꯦ, ꯍꯣ ꯏꯅꯦ, ꯏꯅꯦ ꯃꯥꯂꯦꯝꯕꯤ, ꯏꯕꯣꯊꯣꯏ, ꯌꯨꯝꯁꯤꯕꯨ ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯣ? ꯏꯕꯣꯊꯣꯏ." "ꯏꯅꯝꯃ, ꯏꯃꯥ ꯂꯩꯇꯦ, ꯀꯩ ꯍꯥꯏꯒꯦ?" "ꯍꯥꯏꯕꯤꯁꯅꯥ, ꯅꯅꯥꯎꯄꯤ ꯂꯣꯌꯨꯝꯕꯤꯗꯣ ꯑꯅꯥ ꯂꯥꯌꯦꯡꯁꯪꯗ ꯑꯩꯅ ꯄꯨꯈꯠꯂꯝꯕꯅꯤ, ꯑꯗꯨꯅ ꯅꯣꯏꯒꯤ ꯏꯃꯨꯡ ꯃꯤ ꯈꯔ ꯆꯠꯅꯕ ꯇꯧꯔꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯅꯪꯕꯣ." "ꯀꯔꯤ? ꯑꯩꯈꯣꯏ ꯃꯧꯕꯣ? ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯑꯅꯥ ꯂꯥꯌꯦꯡꯁꯪꯗ ꯄꯨꯈꯠꯄꯤꯌꯨ ꯀꯥꯏꯅ ꯍꯥꯏꯒꯦ? ꯏꯅꯝꯃꯗ ꯀꯅꯥꯅ ꯍꯥꯏꯒꯦꯕ? ꯏꯅꯝꯃꯅ ꯄꯨꯈꯠꯄꯤꯔꯨꯔꯕꯅꯤꯅ ꯑꯉꯥꯡꯗꯨ ꯄꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯏꯅꯝꯃ ꯑꯗꯨꯝ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯀꯔꯤꯒꯤ ꯄꯥꯎꯅꯣ? ꯃꯤ ꯀꯅꯥꯁꯨ ꯆꯠꯄꯤꯅꯕꯒ ꯂꯩꯇꯦ." "ꯀꯗꯥꯏꯗꯅꯣ ꯂꯝꯕꯤ ꯁꯣꯔꯣꯛ ꯅꯂꯥꯗꯔ ꯀꯩꯅꯣ ꯄꯣꯛꯂꯒꯅꯦ ꯃꯥꯏꯅ ꯁꯤꯖꯔꯅꯤ, ꯁꯤꯕꯨ ꯁꯤꯈ꯭ꯔꯗꯤ ꯋꯥꯏ ꯑꯃ ꯁꯪꯉꯅꯤ." ꯅꯨꯄꯤ ꯑꯗꯨ ꯍꯥꯏꯕꯤꯁꯅꯥꯒꯤ ꯋꯥꯍꯩꯗꯨꯗ ꯌꯥꯝꯅꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯈꯔ ꯐꯥꯊꯗꯨꯅ ꯈꯨꯝꯂꯛꯏ꯫ "ꯀꯩꯅꯣ ꯃꯁꯤꯕꯣ? ꯍꯩ ꯈꯪꯗꯦ ꯍꯩꯗꯤ ꯈꯪꯗꯦ, ꯃꯁꯤꯕꯨ ꯖꯥꯠ-ꯖꯥꯠꯅꯤ." "ꯌꯥꯔꯦ ꯏꯅꯝꯃ, ꯂꯦꯡꯉꯣ. ꯏꯅꯝꯃꯅꯅꯦ ꯂꯣꯌꯨꯝꯕꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯔꯒꯅꯅꯦ ꯏꯅꯝꯃꯅ ꯁꯦꯕꯥ ꯇꯧꯕꯤꯌꯨꯔꯣ, ꯑꯩꯈꯣꯏꯗꯤ ꯁꯪꯖꯗ꯭ꯔꯦ." "ꯍꯦꯔꯥ, ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯌꯥꯝ ꯇꯥꯕꯅꯤ, ꯇꯥꯕ ꯌꯥꯕ ꯋꯥ ꯑꯝꯇꯁꯨ ꯉꯥꯡꯉꯨꯗꯅ. ꯃꯤꯅꯇꯒꯨꯝ ꯉꯥꯡꯉꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏꯅꯦ ꯅꯪ." "ꯈꯪꯗ꯭ꯔꯁꯨ ꯀꯦꯠꯂꯦ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ?" "ꯍꯣ ꯅꯤꯡꯉꯣꯜ ꯌꯨꯝꯒꯥꯏꯕꯤ, ꯆꯟꯅꯔꯣꯏꯗꯕꯤ, ꯅꯆꯟ ꯏꯀꯟ ꯀꯜꯂꯗꯅ ꯅꯪꯒ ꯃꯥꯟꯅꯕ ꯉꯝꯖꯄꯣꯠ ꯅꯠꯇꯦ ꯑꯩꯈꯣꯏ." "ꯀꯔꯤ? ꯑꯩꯕꯨ ꯅꯤꯡꯉꯣꯜ ꯌꯨꯝꯒꯥꯏꯕꯤ ꯀꯥꯏꯅ ꯅꯪ ꯍꯥꯏꯔꯒ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯃꯥ ꯃꯥꯂꯦꯝꯕꯤꯁꯨ ꯂꯥꯛꯇꯨꯅ ꯈꯠꯅꯒꯦ ꯇꯧꯔꯝꯂꯤꯕ ꯑꯅꯤ ꯑꯗꯨ ꯈꯥꯝꯗꯣꯛꯇꯨꯅ, ꯍꯩ, ꯀꯩꯅꯣ ꯃꯤ? ꯀꯩꯅꯣ ꯑꯉꯥꯡꯒ ꯃꯥꯟꯅꯔꯤꯗꯨꯕꯣ ꯅꯪꯕꯨ ꯃꯧ?" ꯅꯨꯄꯤ ꯑꯗꯨꯅ, "ꯏꯅꯦ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯋꯥꯉꯥꯡꯁꯤꯗ ꯁꯥꯎꯗꯨꯅ ꯇꯧꯔꯤꯕꯅꯤ." ꯍꯥꯏꯗꯨꯅ ꯂꯣꯌꯨꯝꯕꯤꯕꯨ ꯑꯅꯥ ꯂꯥꯌꯦꯡꯁꯪꯗ ꯄꯨꯈꯠꯂꯝꯃꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯂꯦꯝꯕꯤꯅ ꯇꯧꯗꯨꯅ ꯑꯅꯥ ꯂꯥꯌꯦꯡꯁꯪꯗ ꯆꯠꯇꯨꯅ ꯂꯣꯌꯨꯝꯕꯤꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯂꯣꯌꯨꯝꯕꯤ ꯃꯍꯥꯛꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯅꯣꯡꯃ ꯂꯩꯀꯥꯏꯅ ꯍꯥꯏꯕꯤꯗ ꯄꯥꯎ ꯑꯃ ꯇꯝꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯍꯥꯏꯕꯤꯁꯅꯥ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯂꯩꯇꯥꯔꯝꯗꯦ, ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯇꯕꯨ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯈꯤ꯫ ꯅꯨꯃꯤꯠ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯕꯤꯁꯅꯥ ꯃꯀꯣꯛꯇ ꯐꯤ ꯑꯃ ꯀꯨꯞꯁꯤꯟꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯇꯝꯅ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯂꯩꯀꯥꯅ ꯇꯝꯂꯝꯂꯤꯕ ꯄꯥꯎ ꯑꯗꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯔꯣ ꯑꯗꯨ ꯄꯤꯕꯥꯒ ꯆꯦꯜꯂꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅꯤ꯫ ꯑꯗꯨꯗ ꯍꯥꯏꯕꯤꯁꯅꯥ ꯑꯗꯨ ꯂꯩꯕ ꯌꯥꯗ꯭ꯔꯗꯅ ꯃꯥꯅ ꯊꯔꯣ ꯁꯥꯗꯨꯅ ꯊꯔꯣꯅ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯂꯛꯄꯅꯤ꯫ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯄꯤꯕꯥꯗꯤ ꯊꯔꯣ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ, "ꯌꯥꯝꯅ ꯀꯨꯏꯅꯒ ꯉꯥꯏꯅꯗꯦꯅꯦ ꯉꯁꯤꯗꯤ, ꯂꯥꯛꯑꯣ, ꯃꯤ ꯀꯅꯥꯁꯨ ꯎꯗ꯭ꯔꯤ, ꯆꯠꯍꯧꯔꯁꯤ." "ꯑꯍꯣꯏ." ꯑꯁꯨꯝꯅ ꯄꯤꯕꯥꯅ ꯍꯥꯏꯕꯤꯁꯅꯥꯕꯨ ꯊꯔꯣꯅꯤ ꯈꯟꯅ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯒ ꯍꯥꯏꯕꯤꯁꯅꯥ ꯑꯣꯏꯔꯝꯕꯗ ꯄꯤꯕꯥ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯈꯤ, ꯀꯞꯄꯁꯨ ꯌꯥꯝꯅ ꯀꯞꯈꯤ꯫ "ꯑꯣ ꯊꯔꯣ, ꯍꯣ ꯊꯔꯣ ꯍꯥꯏꯕꯤ ꯅꯨꯡꯁꯤꯕꯤ, ꯑꯩꯗꯤ ꯅꯪꯅꯤ ꯈꯜꯂꯒ ꯈꯨꯗꯥꯡꯒ ꯄꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯅꯤ, ꯑꯗꯨꯒ ꯅꯃꯥꯟꯅꯕꯤ ꯁꯤꯇꯥ ꯁꯪꯕꯤ ꯃꯥꯟꯕꯤꯁꯤ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦ꯫ ꯑꯣ ꯊꯔꯣ, ꯅꯪꯁꯤ ꯅꯨꯡꯁꯤꯀꯣ, ꯅꯨꯡꯁꯤꯅ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯉꯔꯣꯏꯗꯀꯣ ꯊꯔꯣ." ꯊꯥꯅꯤꯜꯅ, "ꯌꯥꯔꯦꯁꯦꯗ, ꯅꯨꯄꯤꯒꯤ ꯅꯨꯄꯤ ꯆꯞ ꯃꯥꯟꯅꯕꯁꯤꯗꯀꯣ ꯅꯪꯒꯤꯗꯤ ꯑꯃ ꯐꯪꯂꯕꯅꯤ, ꯑꯩꯗꯤ ꯐꯪꯗ꯭ꯔꯤꯕꯅꯤꯁꯦ꯫ ꯊꯔꯣꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯏꯇꯥꯎ, ꯑꯗꯨꯕꯨ ꯂꯥꯏꯕꯛꯇꯗꯤ ꯇꯝꯂꯝꯗ꯭ꯔꯦꯗꯅ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯑꯩ ꯍꯥꯏꯕꯤꯁꯅꯥ ꯍꯥꯏꯕꯤ ꯅꯨꯄꯤꯁꯦ ꯂꯦꯝꯅꯗꯤ ꯊꯥꯔꯣꯏ꯫ ꯃꯥꯅ ꯑꯩꯕꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯍꯟꯕꯒꯤ ꯃꯥꯕꯨꯁꯨ ꯑꯩꯅ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯒꯅꯤ ꯁꯣꯏꯗꯅ." ꯊꯔꯣꯗ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ, "ꯑꯣ ꯊꯔꯣ, ꯆꯥꯛꯈ꯭ꯔꯦꯗꯀꯣ ꯊꯃꯣꯏꯁꯦ." ꯑꯁꯨꯝꯅ ꯄꯤꯕꯥ ꯍꯥꯏꯕꯤꯁꯅꯥꯒꯤ ꯊꯧꯑꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯄꯦꯟꯈꯤꯗꯦ꯫ ꯑꯗꯨꯒ ꯊꯔꯣ ꯑꯃꯗꯤ ꯍꯥꯏꯕꯤꯁꯅꯥꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯊꯤꯅ ꯈꯠꯅꯈꯤ꯫ ꯍꯥꯏꯕꯤꯁꯅꯥ ꯃꯍꯥꯛ ꯆꯦꯜꯂꯨꯕ ꯀꯧꯔꯕꯅꯤꯅ ꯌꯨꯝꯗ ꯑꯁꯨꯝ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤನ ꯃꯍꯥꯛ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯥꯏꯕꯤꯁꯅꯥ ꯃꯍꯥꯛꯁꯨ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯍꯥꯏꯕꯤꯁꯅꯥ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯑꯍꯥꯟꯕ ꯃꯄꯥꯝꯗ ꯆꯪꯕ ꯑꯣꯏꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯕꯤꯁꯅꯥꯅ ꯀꯞꯁꯤꯟꯅꯔꯗꯨꯅ ꯃꯃꯥ ꯃꯥꯂꯦꯝꯕꯤꯗ, "ꯏꯃꯥ, ꯑꯩ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯜꯂꯣ ꯍꯥꯏꯔꯛꯑꯅꯨ. ꯑꯩ ꯌꯨꯝꯗꯨꯗ ꯌꯥꯝꯅ ꯂꯩꯅꯤꯡꯗꯦ. ꯑꯩꯕꯨ ꯌꯥꯝ ꯊꯤꯅ ꯑꯣꯠꯂꯦ. ꯅꯌꯥ ꯅꯨꯄꯥꯗꯣ ꯄꯨꯔꯛꯑꯒ ꯑꯩ ꯁꯤꯗ ꯂꯥꯛꯑꯒꯦ. ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯃꯇꯩꯃꯗꯣ ꯌꯥꯝꯅ ꯐꯠꯇꯦ." "ꯏꯆꯥꯕꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯑꯣꯠꯂꯕ꯭ꯔꯅꯦ?" "ꯑꯣꯠꯂꯦ ꯏꯃꯥ. ꯑꯩ ꯃꯐꯝꯗꯨꯗ ꯂꯩꯅꯤꯡꯗꯦ." "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯐꯠꯇꯦ. ꯅꯋꯥꯅ ꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯅꯤꯡꯊꯤꯅ ꯉꯝꯅꯕ ꯂꯩꯒꯗꯕꯅꯤꯀꯣ." ꯃꯃꯥ ꯃꯥꯂꯦꯝꯕꯤꯅ ꯃꯌꯨꯝꯗ ꯂꯩꯒꯦ ꯍꯥꯏꯕꯗ ꯌꯥꯕꯤꯔꯛꯇꯕꯁꯤꯗ ꯍꯥꯏꯕꯤꯁꯅꯥ ꯃꯌꯨꯝꯗ ꯁꯥꯎꯅꯤꯡꯅ ꯍꯜꯂꯛꯈꯤ꯫
ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥ ꯍꯜꯂꯛꯄꯒ ꯏꯁꯧ ꯇꯧꯔꯛꯈꯤ꯫ ꯑꯩꯗꯤ ꯅꯪꯒꯤ ꯅꯌꯨꯝꯁꯤꯗꯅꯦ ꯌꯥꯝꯅ ꯂꯩꯅꯤꯡꯗꯦ꯫ ꯁꯤꯒꯤ ꯌꯨꯝꯁꯤꯗꯕꯨ ꯑꯩ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣꯕ? ꯀꯩꯅꯣ? ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯅꯪ ꯉꯝꯅꯤ ꯈꯜꯂꯒ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯕ? ꯀꯩꯅꯣꯝ ꯇꯧꯕ ꯈꯨꯒꯨ ꯇꯧꯔꯤꯗꯣ? ꯑꯣ ꯂꯩꯖꯅꯤꯡꯗꯦꯕ꯫ ꯅꯪꯒꯤ ꯅꯌꯨꯝꯅꯦ ꯁꯦꯒꯥꯏꯕꯁꯤꯗꯕꯨ ꯀꯅꯥꯅꯕꯨ ꯂꯩꯅꯤꯡꯗꯣꯏꯅꯣ? ꯑꯩꯒꯤ ꯌꯨꯝꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕꯅ ꯐꯩ꯫ ꯀꯔꯤꯅꯨꯡꯒꯤ ꯅꯪꯉꯣꯟꯗ ꯌꯨꯝ ꯄꯥꯟꯖꯔꯨꯕꯅꯣ ꯑꯩꯕꯣ? ꯋꯥ ꯑꯝꯇ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯕꯁꯤꯕꯨ ꯄꯦꯜꯂꯕꯅꯦ ꯍꯥꯏꯁꯤꯅꯤ꯫ ꯍꯣꯏ, ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯗꯤꯅꯦ ꯅꯌꯨꯝꯗ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯍꯣ ꯆꯠꯈꯤꯅꯤꯌꯦ꯫ ꯅꯪꯅ ꯇꯥꯟꯗ꯭ꯔꯕꯁꯨ ꯑꯩ ꯆꯠꯈꯤꯅꯤ꯫ ꯃꯅꯦꯝꯄꯣꯛ ꯊꯔꯣꯅ ꯀꯔꯤꯅꯣ ꯅꯣꯏꯕꯣ ꯑꯗꯨ ꯀꯟꯅ ꯂꯥꯎꯅꯔꯤꯗꯨꯕꯣ? ꯍꯥꯏꯕꯤ ꯁꯅꯥꯊꯣꯛ ꯑꯣꯟꯊꯣꯛꯂꯒ ꯃꯅꯦꯝꯄꯣꯛꯇ ꯁꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯍꯣ ꯏꯃꯥ, ꯅꯆꯥꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯁꯥꯕꯁꯦ ꯑꯁꯤꯅ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯂꯩꯕꯤꯔꯅꯨ ꯍꯥꯏꯅ ꯇꯥꯜꯂꯤꯕꯁꯦ ꯇꯥꯗ꯭ꯔꯕꯣ? ꯑꯗꯨꯒ ꯀꯔꯤꯅꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯕꯣ? ꯎꯗ꯭ꯔꯣ ꯈꯠꯅꯔꯤꯁꯦ? ꯃꯁꯤꯗ ꯅꯣꯏꯒꯤ ꯅꯊꯧ ꯅꯠꯇꯦ꯫ ꯑꯍꯩ ꯑꯄꯥ ꯁꯥꯗꯅ ꯌꯥꯎꯁꯤꯜꯂꯛꯀꯅꯨ꯫ ꯏꯇꯩ ꯏꯅꯥꯎ ꯈꯠꯅꯖꯕꯅꯦ꯫ ꯍꯅꯨꯕꯤ ꯅꯪꯅ ꯀꯔꯤ ꯈꯪꯒꯦ? ꯄꯤꯕꯥ ꯑꯗꯨ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯕꯤ ꯁꯅꯥꯒꯤ ꯃꯆꯤꯟꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯈꯤ꯫ ꯍꯣꯏ, ꯅꯪ ꯇꯥꯒꯦ ꯌꯥꯎꯅ ꯁꯨꯝ ꯇꯥꯕꯅꯦ ꯉꯁꯥꯏꯗꯒꯤ꯫ ꯑꯗꯨꯒ ꯅꯆꯤꯟ ꯊꯤꯕ ꯋꯥꯁꯨ ꯑꯃꯨꯛ ꯉꯥꯡꯉꯤꯅꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯑꯃꯗ ꯑꯃꯨꯛ ꯊꯣꯛ ꯇꯧꯕꯗꯣ ꯑꯩꯉꯣꯟꯗ ꯌꯥꯅꯤ ꯈꯟꯕ꯭ꯔꯣ? ꯅꯪꯒꯤ ꯇꯥꯠ ꯄꯥꯠꯇꯨꯗ ꯑꯩꯅ ꯆꯠꯀꯗꯕ ꯃꯥꯟꯕ꯭ꯔꯣ? ꯃꯁꯦ ꯉꯁꯥꯏꯁꯨ ꯃꯌꯨꯝꯗꯨꯗ ꯖꯨꯖꯥ ꯀꯥꯞꯁꯤꯟꯅꯗꯅ ꯌꯥꯝꯅ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯍꯦꯛ ꯌꯧꯔꯛꯄꯗꯩꯅꯤ ꯃꯥꯅ ꯏꯔꯥꯡ ꯁꯥꯒꯠꯈ꯭ꯔꯤꯁꯦ꯫ ꯑꯩꯅꯅꯦ ꯈꯪꯉꯣꯏ ꯀꯥꯏꯅ ꯈꯜꯂꯤꯕ ꯃꯥꯜꯂꯦꯅꯦ ꯃꯁꯤ ꯊꯥꯖꯤꯜꯂꯨꯍꯦ ꯃꯆꯤꯟꯁꯤꯗ ꯑꯃꯨꯛꯀ꯫ ꯑꯩꯅ ꯑꯣꯏꯅ ꯊꯥꯖꯤꯟꯒꯦꯗ ꯍꯩ ꯊꯥꯖꯤꯟꯒꯦ ꯈꯪꯕ꯭ꯔꯥ ꯅꯪ? ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯈꯨꯝꯈꯣꯗ ꯅꯆꯤꯟꯗꯣ ꯈꯨꯝꯈꯨꯋꯣ꯫ ꯈꯪꯂꯕ꯭ꯔꯥ ꯍꯅꯨꯕꯤ ꯑꯩꯒꯤ ꯏꯇꯤ? ꯀꯔꯤꯅꯣ ꯅꯃꯥꯅ ꯆꯪꯉꯒ ꯑꯩꯁꯦ ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ? ꯐꯨꯔꯣ ꯄꯦꯟꯅꯕ? ꯅꯪꯅ ꯐꯨꯅꯕ ꯆꯥꯛ ꯊꯣꯡꯍꯟꯅꯕ ꯄꯨꯔꯛꯄ ꯃꯤꯅꯥꯏꯅꯤꯅ ꯑꯩꯗꯤ ꯐꯨꯔꯣꯕ ꯑꯩꯁꯦ? ꯍꯣꯏ, ꯃꯗꯨ ꯃꯧ ꯑꯣꯏꯕꯒꯤ ꯅꯊꯧꯅꯦ꯫ ꯅꯪꯅꯦ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯉꯛꯑꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯗꯨꯒ ꯅꯄꯥꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯉꯁꯤ ꯆꯠꯂꯤꯕꯗꯨꯅ ꯂꯣꯏꯔꯕꯅꯤ ꯈꯪꯉꯨ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯗ ꯅꯆꯤꯟ ꯍꯦꯛ ꯈꯨꯝꯂꯕ, ꯑꯩꯒꯤ ꯌꯨꯝꯁꯤ ꯐꯖꯗꯦ ꯁꯦꯒꯥꯏ ꯑꯗꯨ ꯑꯗꯥ ꯇꯨꯀꯥ ꯇꯨꯀꯤ ꯍꯦꯛ ꯉꯥꯡꯂꯛꯑꯕ, ꯅꯪ ꯑꯩ ꯈꯨꯠꯇ ꯅꯊ꯭ꯋꯥꯏꯗꯣ ꯃꯥꯡꯒꯗꯕꯅꯤ ꯈꯪꯉꯨ꯫ ꯄꯨꯝꯅꯃꯛꯁꯤ ꯅꯁꯥꯅ ꯁꯤꯟꯖꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯊꯃꯣꯏ ꯅꯪꯅ ꯀꯥꯏꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤ ꯍꯥꯏꯕꯗꯤ ꯈꯟꯒꯅꯨ꯫ ꯑꯩꯕꯨ ꯁꯥ ꯑꯣꯏꯍꯜꯂꯛꯀꯦ ꯈꯟꯒꯅꯨ꯫ ꯑꯁꯨꯝꯅ ꯈꯠꯅꯔꯒ ꯁꯥꯎꯅ ꯄꯤꯕ ꯑꯗꯨ ꯊꯣꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯉꯔꯥꯡ ꯐꯨꯈꯤꯕꯒꯤ ꯆꯩꯅꯥꯈꯣꯟꯅ ꯍꯧꯒꯠꯄ ꯉꯝꯗꯗꯨꯅ ꯍꯥꯏꯕꯤ ꯁꯅꯥ ꯑꯌꯨꯛ ꯑꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯣ ꯁꯅꯥ ꯏꯕꯦꯝꯃ, ꯍꯧꯒꯠꯄꯤꯔꯣ꯫ ꯃꯧꯅꯦ ꯇꯧꯔꯤꯁꯦ ꯇꯨꯝꯕ ꯆꯥꯕ ꯂꯥꯛꯏꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯍꯧꯒꯠꯂꯣ ꯍꯩ, ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯨꯝꯃꯤꯅꯣ? ꯍꯣ ꯅꯨꯃꯤꯠꯁꯦ ꯌꯧꯔꯦ, ꯍꯧꯒꯠꯂꯣ꯫ ꯍꯥꯏꯕꯤ ꯁꯅꯥ ꯉꯝꯗ ꯍꯧꯒꯠꯂꯛꯇꯨꯅ, ꯏꯃꯥ, ꯑꯩꯗꯣ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ꯫ ꯀꯔꯤꯒꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯣ? ꯇꯧꯁꯤꯟꯅꯗꯅ ꯇꯧ ꯂꯩꯔꯅꯨ, ꯌꯦꯡꯅꯤꯡꯗꯦ, ꯅꯒꯨꯟ ꯈꯪꯉꯤ꯫ ꯍꯥꯏꯕꯤ ꯁꯅꯥꯁꯨ ꯁꯥꯎꯅꯤꯡꯂꯗꯨꯅ, ꯀꯔꯤꯅꯣ ꯏꯃꯥ? ꯉꯔꯥꯡꯁꯦ ꯅꯃꯥꯅ ꯆꯥꯛ ꯆꯪꯗꯅ ꯑꯩꯕꯨꯁꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯕꯤꯔꯒ ꯉꯁꯤꯅ ꯀꯔꯤꯅꯣ ꯑꯃꯨꯛ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯑꯩꯁꯤꯕꯨ ꯀꯩꯅꯤ ꯍꯥꯏꯅ ꯂꯧꯕꯤꯔꯒꯦ? ꯅꯥꯀꯟꯗꯒꯤ ꯄꯤꯕꯥꯅ ꯍꯦꯛꯇ ꯀꯥꯎꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯤꯠ ꯏ ꯀꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ? ꯑꯩꯅ ꯅꯪ ꯏꯃꯥꯗ ꯋꯥ ꯌꯥꯝꯅ ꯈꯨꯝꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯁꯨꯝ ꯈꯨꯝꯃꯤꯁꯦ? ꯑꯩꯒꯤ ꯈꯨꯠꯇ ꯅꯪꯒꯤ ꯅꯊ꯭ꯋꯥꯏꯗꯣ ꯃꯥꯡꯅꯤꯡꯕ꯭ꯔꯣ? ꯍꯥꯏꯕꯤ ꯁꯅꯥ ꯉꯁꯤꯗꯤ ꯍꯟꯗꯦ꯫ ꯍꯥꯠꯀꯦ ꯍꯥꯠꯇꯣꯛꯄꯤꯔꯣ ꯑꯩꯕꯣ꯫ ꯅꯣꯏ ꯅꯄꯥꯅ ꯆꯥꯒꯤ ꯊꯥꯔꯩꯗ ꯑꯩ ꯂꯦꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ꯫ ꯍꯩ, ꯃꯁꯤ ꯌꯥꯝꯅ ꯂꯥꯎ ꯈꯣꯡꯉꯤꯅꯦ ꯃꯁꯦ꯫ ꯅꯪ ꯌꯥꯝꯅ ꯂꯥꯎꯅꯤꯡꯕ꯭ꯔꯥ ꯅꯪ? ꯁꯤ ꯑꯣꯏꯔꯗꯤ ꯅꯪ ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯤꯅꯦꯕ ꯅꯪ ꯅꯆꯤꯟꯁꯤ ꯅꯪ ꯐꯤꯁꯤꯅ ꯄꯨꯟꯁꯤꯟꯒꯦ ꯅꯪ꯫ ꯍꯦꯔ ꯏꯃꯥ, ꯑꯩꯁꯨ ꯌꯦꯡꯕꯅꯤ, ꯈꯥꯡꯕꯅꯤ꯫ ꯑꯩꯁꯨ ꯃꯤꯅꯤ ꯀꯩꯅꯣ꯫ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯪꯁꯨ ꯅꯁꯝꯗꯤ ꯐꯣꯏꯒꯦ ꯅꯪ꯫ ꯍꯥꯏꯕꯤ ꯁꯅꯥ ꯃꯃꯥꯒꯤ ꯃꯁꯝ ꯐꯣꯏꯕ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯗꯨꯅ ꯄꯤꯕ ꯑꯗꯨ ꯂꯩꯔꯝꯕ ꯄꯣꯠ ꯑꯃꯅ ꯍꯥꯏꯕꯤ ꯁꯅꯥꯒꯤ ꯃꯀꯣꯛꯇ ꯍꯦꯛꯇ ꯊꯣꯝꯈꯤ꯫ ꯃꯗꯨꯗ ꯍꯥꯏꯕꯤ ꯁꯅꯥꯒꯤ ꯃꯄꯨꯛꯇꯒꯤ ꯏ ꯀꯌꯥ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯕꯤ ꯁꯅꯥ ꯑꯗꯨ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ꯫ ꯊꯔꯣꯅ ꯌꯥꯝꯅ ꯄꯥꯈꯠꯅ, ꯏꯕꯨꯡꯉꯣ, ꯄꯤꯕꯥ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯀꯩꯅꯣ ꯊꯣꯝꯂꯛꯏꯗꯨꯕꯣ? ꯍꯩꯃꯥ, ꯁꯤꯗꯤ ꯂꯩꯒꯤ ꯀꯝꯂꯥꯅꯤꯅꯦ꯫ ꯏꯕꯨꯡꯉꯣ, ꯁꯤꯕꯨ ꯁꯤꯔꯕ ꯖꯥꯠꯂꯝꯃꯤ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯀꯩꯁꯨ ꯇꯧꯔꯤ ꯏꯃꯥ, ꯆꯩꯅꯥꯈꯣꯟꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯂꯥꯛꯆꯅꯤ꯫ ꯑꯩ ꯉꯁꯥꯏ ꯐꯥꯎꯕ ꯊꯣꯛꯈꯤꯒꯦ, ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯃꯣ ꯏꯃꯥ꯫ ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯁꯤꯒꯦꯁꯨ ꯁꯤꯔꯁꯅꯨ, ꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯊꯔꯣꯁꯨ ꯄꯤꯕꯥꯁꯨ ꯍꯥꯏꯕꯤ ꯁꯅꯥꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯥꯅ ꯊꯣꯛꯄ ꯆꯠꯅꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯥꯏꯕꯤ ꯁꯅꯥ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯃꯀꯣꯛꯇꯒꯤ ꯆꯦꯟꯊꯔꯛꯏꯕ ꯏꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯃꯅꯦꯝ ꯑꯃꯗꯤ ꯄꯤꯕꯥꯅ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯝ ꯂꯝꯗꯝ ꯄꯥꯡꯂꯛꯈꯤ꯫ ꯃꯄꯥꯝ ꯌꯧꯔꯛꯑꯒ ꯃꯃꯥ ꯃꯥꯂꯦꯝꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫
ꯃꯆꯥꯅ ꯍꯥꯏꯕ ꯋꯥꯗ ꯀꯌꯥ ꯊꯥꯖꯒꯟꯗꯕꯤ ꯃꯃꯥ ꯃꯥꯂꯦꯝꯕꯤ ꯃꯆꯥꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯉꯁꯤꯗꯤ ꯊꯥꯖꯈꯤ꯫ ꯍꯩ ꯌꯥꯔꯦ, ꯅꯪꯒꯤ ꯅꯨꯄꯥꯗꯨꯒꯤ ꯋꯥꯒ ꯀꯣꯟꯅ ꯈꯟꯅꯁꯤ꯫ ꯅꯪꯅꯦ ꯑꯅꯥ ꯂꯥꯌꯦꯡꯁꯪꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ, ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯁꯥꯗꯣ ꯁꯣꯛꯆꯤꯜꯂꯛꯑꯅꯤ꯫ ꯂꯣꯌꯣꯝꯕꯤ ꯃꯥꯂꯦꯝꯕꯤ ꯇꯧꯗꯨꯅ ꯍꯥꯏꯕꯤ ꯁꯅꯥꯒꯤ ꯁꯣꯛꯂꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯍꯨꯡꯒꯥꯗ ꯐꯝꯗꯨꯅ ꯂꯣꯌꯣꯝꯕꯤꯅ ꯍꯥꯏꯕꯤ ꯁꯅꯥꯕꯨ ꯍꯤꯒꯥ ꯌꯩꯕꯤꯔꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯂꯣꯌꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯅ ꯃꯄꯨ ꯈꯣꯡꯕꯗ ꯃꯔꯣꯟ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯀꯟꯅ ꯇꯧꯔꯤ꯫ ꯏꯄꯨ ꯏꯄꯨ, ꯋꯥꯔꯤ ꯑꯇꯣꯞꯄ ꯂꯤꯌꯣ꯫ ꯏꯁꯨ ꯊꯣꯏꯕꯤ, ꯄꯨꯄꯨ ꯍꯌꯦꯡ ꯂꯤꯕꯤꯔꯒꯦ꯫ ꯇꯜꯂꯤꯆꯣ, ꯃꯆꯥ ꯑꯃ ꯂꯤꯌꯣ꯫ ꯍꯌꯦꯡ ꯂꯤꯕꯤꯔꯒꯦꯃꯤ ꯅꯪꯕꯣ, ꯄꯨꯄꯨ ꯋꯥꯔꯦꯃꯤ꯫ ꯌꯥꯔꯣꯏ, ꯑꯩ ꯇꯜꯂꯦ, ꯄꯨꯄꯨ ꯌꯥꯗꯦꯕ, ꯌꯥꯗꯦ ꯍꯥꯏꯁꯤꯅꯤ, ꯃꯆꯥ ꯂꯤꯌꯣꯕ꯫ ꯐꯔꯦ, ꯄꯨꯄꯨ ꯑꯃ ꯂꯤꯔꯒꯦꯀꯣ, ꯇꯥꯔꯣꯀꯣ꯫ ꯍꯣꯏ꯫ ꯊꯥꯏꯅ ꯃꯃꯥꯡꯗ ꯋꯥ ꯑꯃ, ꯂꯤ ꯑꯃ ꯍꯧꯔꯝꯕꯣꯏꯔꯦ꯫ ꯑꯗꯨꯒ ꯏꯁꯨ ꯊꯣꯏꯕꯤ, ꯋꯥ ꯑꯁꯤꯗ ꯂꯤ ꯑꯁꯤꯅ ꯁꯨꯃꯥꯏ ꯇꯧꯗꯅ ꯀꯣꯌꯦꯠ ꯌꯦꯠꯁꯤꯜꯂꯤꯌꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯋꯥ ꯂꯤ ꯍꯥꯏꯅ ꯈꯪꯅꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯣꯟꯁꯤ ꯁꯨꯝ ꯊꯩꯗꯔꯛꯄꯗꯒꯤ ꯋꯥꯔꯤ ꯍꯥꯏꯈꯤꯕꯅꯤꯀꯣ ꯏꯁꯨ ꯊꯣꯏꯕꯤ꯫ ꯌꯥꯔꯕ꯭ꯔꯣ? ꯌꯥꯔꯦ ꯄꯨꯄꯨ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯄꯣꯕꯤꯌꯨ ꯄꯨꯄꯨ꯫ ꯈꯣꯡꯕꯅ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯀꯗ꯭ꯔꯥ ꯈꯟꯅ ꯇꯥꯔꯨꯔꯒ ꯂꯤꯗꯕꯤꯗ ꯇꯣꯛꯈꯤ꯫ ꯑꯗꯨꯒ ꯊꯥꯗꯣꯏꯗꯤ ꯈꯟꯖꯕꯅꯤ ꯍꯔꯥꯎꯅ ꯋꯥꯔꯤꯅꯤ ꯈꯟꯅ ꯇꯥꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯣꯌꯣꯝꯕꯤ, ꯍꯥꯏꯕꯤ ꯁꯅꯥ, ꯃꯥꯂꯦꯝꯕꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯅꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯄꯨ ꯃꯁꯨꯒꯤ ꯃꯇꯧꯗꯨꯅ ꯍꯦꯟꯅ ꯊꯃꯣꯏ ꯄꯦꯟꯖꯈꯤ꯫ ꯂꯣꯌꯣꯝꯕꯤꯅ ꯍꯥꯏꯕꯤ ꯁꯅꯥꯒꯤ ꯁꯦꯕꯥꯁꯨ ꯅꯤꯡꯊꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯂꯣꯌꯣꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯍꯥꯏꯕꯤ ꯁꯅꯥ ꯌꯥꯝꯅ ꯃꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯍꯥꯏꯕꯤ ꯁꯅꯥ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯂꯣꯌꯣꯝꯕꯤꯒꯤ ꯄꯨꯛꯆꯦꯜꯁꯦ ꯑꯁꯨꯝꯅ ꯐꯕ ꯑꯣꯏꯔꯦꯀꯣ꯫ ꯑꯩꯅꯗꯤ ꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯃꯌꯨꯝ ꯄꯥꯜꯂꯛꯏ, ꯀꯔꯤꯁꯨ ꯍꯩꯔꯝꯃꯣꯏ ꯍꯥꯏꯅ ꯀꯌꯥꯗ ꯇꯥꯊꯤ ꯇꯧꯕꯤꯔꯨꯕꯅꯣ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯋꯥꯔꯕ, ꯅꯥꯔꯕ ꯃꯇꯝꯁꯤꯗꯗꯤ ꯃꯥꯅ ꯑꯣꯏꯅ ꯑꯩꯕꯨ ꯁꯦꯕꯥ ꯇꯧꯕꯤꯔꯤ꯫ ꯑꯩꯁꯦ ꯃꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯃꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄꯁꯦ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯧ ꯑꯃ ꯑꯣꯏꯔꯨꯗꯣꯏꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯕ ꯃꯈꯩ ꯃꯥꯕꯨ ꯑꯣꯏꯅ ꯑꯣꯠꯄꯤꯈ꯭ꯔꯦꯀꯣ꯫ ꯑꯩꯅ ꯌꯨꯝꯁꯤꯗ ꯅꯤꯡꯉꯣꯜ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯗꯨꯒꯨꯝꯅ ꯃꯥꯁꯨ ꯃꯥꯒꯤ ꯃꯄꯥꯝ ꯂꯝꯗꯝꯗꯨꯗ ꯅꯤꯡꯉꯣꯜ ꯑꯣꯏꯔꯛꯂꯤꯕꯅꯤꯀꯣ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯁꯗꯥꯔꯣꯟꯁꯦ ꯆꯞ ꯃꯥꯟꯅꯕꯖꯥꯠꯅꯤꯀꯣ꯫ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯊꯥꯗꯣꯏꯒꯨꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯗꯒꯤ ꯂꯩꯁꯥꯕꯤ ꯑꯃꯨꯛ ꯐꯥꯔꯛꯀꯅꯤ, ꯑꯗꯨꯒ ꯅꯤꯡꯉꯣꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ꯫ ꯑꯗꯨꯒ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯕꯗꯒꯤ ꯅꯤꯡꯉꯣꯜ ꯈꯨꯗꯤꯡꯃꯛ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯃꯥ, ꯃꯅꯦꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯅꯤꯡꯉꯣꯜ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ꯫ ꯏꯅꯝꯃ, ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯗꯤ? ꯆꯥꯛꯁꯤ ꯈꯔ ꯆꯥꯊꯣꯛꯑꯣ, ꯑꯗꯨꯒ ꯍꯤꯗꯥꯛꯁꯤ ꯆꯥꯅꯕ꯫ ꯂꯣꯌꯣꯝꯕꯤ, ꯅꯪꯕꯨ ꯏꯅꯝꯃꯗ ꯁꯥꯎꯅꯤꯡꯕ꯭ꯔꯅꯦ? ꯏꯅꯝꯃꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯏꯅꯝꯃ ꯅꯪꯒꯤ ꯃꯐꯝꯗ ꯇꯧꯍꯩꯗꯕ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯏꯅꯝꯃ, ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯁꯦ, ꯑꯗꯨꯗ ꯋꯥꯈꯟꯗꯣ ꯂꯨꯁꯤꯟꯅ ꯈꯜꯂꯨꯔꯅꯨ꯫ ꯏꯅꯝꯃꯒꯤ ꯅꯥꯔꯤꯕꯁꯦ ꯐꯅꯕ ꯇꯧꯁꯤ, ꯅꯠꯇꯕ ꯋꯥꯈꯟꯁꯦ ꯈꯟꯖꯤꯟꯒꯅꯨ꯫ ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯋꯥꯗꯣ ꯇꯣꯛꯂꯁꯤ, ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ ꯏꯅꯝꯃ꯫ ꯂꯣꯌꯣꯝꯕꯤ, ꯅꯪꯗꯤ ꯌꯨꯝꯁꯤꯒꯤ ꯑꯁꯦꯡꯕ ꯃꯧꯅꯦ, ꯑꯁꯦꯡꯕ ꯃꯃꯥ, ꯅꯨꯄꯤ ꯑꯃꯒꯤ ꯐꯤꯗꯝꯅꯐꯝ ꯍꯥꯏꯕꯗꯣ ꯅꯪꯗꯤ ꯑꯣꯏꯕ ꯉꯝꯂꯦꯀꯣ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯗꯤ ꯇꯝꯕꯤꯔꯝꯗ꯭ꯔꯦ꯫ ꯏꯅꯝꯃ, ꯌꯥꯔꯤꯁꯤ, ꯋꯥꯈꯟꯗꯣ ꯑꯗꯨꯝꯅ ꯍꯟꯊꯒꯅꯨ꯫ ꯏꯅꯝꯃꯒꯤꯁꯨ ꯃꯇꯝꯅ ꯑꯍꯣꯡꯕ ꯑꯃ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯝꯗ ꯂꯩꯗꯨꯅ ꯍꯥꯏꯕꯤ ꯁꯅꯥ ꯑꯗꯨ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯗꯨꯅ ꯃꯁꯥ ꯑꯗꯨ ꯐꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯍꯥꯏꯕꯤ ꯁꯅꯥꯕꯨ ꯀꯧꯕ ꯌꯥꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯕꯤ ꯁꯅꯥꯅꯗꯤ ꯄꯤꯕꯥꯒ ꯑꯃꯨꯛ ꯍꯟꯖꯤꯟꯅꯁꯤ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯄꯤꯕꯥ ꯑꯃꯗꯤ ꯍꯥꯏꯕꯤ ꯁꯅꯥ ꯋꯥ ꯂꯣꯏꯁꯤꯟꯅꯔꯝꯃꯤ꯫ ꯄꯤꯕꯥꯁꯨ ꯊꯔꯣꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯃꯤꯉꯣꯟꯗ ꯂꯥꯜꯂꯨꯕ ꯀꯥꯏꯔꯨꯕ ꯍꯥꯏꯕꯤ ꯁꯅꯥꯗꯤ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯗꯨꯅ ꯌꯨꯝ ꯄꯥꯟꯈꯤꯗ꯭ꯔꯦ꯫ ꯃꯌꯨꯝ ꯑꯗꯨꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯈꯤ꯫ ꯃꯤꯉꯣꯟꯗ ꯐꯩ ꯐꯠꯇꯦ ꯈꯪꯗꯕ ꯃꯈꯩ ꯌꯥꯝꯅ ꯑꯣꯠꯂꯨꯕ ꯍꯥꯏꯕꯤ ꯁꯅꯥꯗꯤ ꯃꯥꯒꯤ ꯌꯨꯝꯕꯥꯜ ꯑꯗꯨ ꯑꯗꯨꯃꯛ ꯀꯥꯏꯈꯤ꯫ ꯍꯥꯏꯕꯤ ꯁꯅꯥ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯍꯜꯂꯛꯄꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯂꯣꯌꯣꯝꯕꯤꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯃꯌꯨꯝ ꯄꯥꯜꯂꯛꯑꯕꯁꯨ ꯌꯨꯝ ꯑꯃꯒꯤ ꯂꯦꯡꯗ꯭ꯔꯕꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯗꯨꯅ ꯍꯤꯡꯈꯤ꯫